Welcome back again, guys, to our channel. ꯑꯩꯈꯣꯏꯒꯤ Trade House ꯀꯤ ꯑꯣꯏꯅ. So today again, ꯑꯁꯤꯁꯨ one-on-one planning ꯅꯦ. Today is the third episode ꯅꯤꯀꯣ. ꯑꯩꯈꯣꯏꯒꯤ Trade House member ꯀꯤ ꯑꯣꯏꯕ each and every one ꯒꯤ ꯑꯣꯏꯅ one-on-one planning ꯇꯧꯔꯀꯥꯟꯗ beginner ꯑꯣꯏꯒꯦꯔꯥ, intermediate ꯑꯣꯏꯒꯦꯔꯥ, ꯑꯗꯒꯤ already payout ꯂꯧꯊꯣꯛꯄ ꯈꯔ ꯀꯨꯏꯅ trade ꯇꯧꯔꯛꯄ ꯑꯣꯏꯒꯦꯔꯥ, ꯃꯥꯒꯤ ꯂꯩꯖꯔꯤꯕ level ꯍꯥꯏꯗꯤ level ꯑꯃꯗ ꯑꯗꯨꯝ ꯄꯟꯕꯗꯧꯅ ꯇꯧꯕꯅꯦꯕꯀꯣ. ꯁꯤ ꯂꯥꯛꯄ ꯖꯔꯅꯤꯁꯤꯗ. ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯩꯖꯔꯤꯕ ꯂꯦꯚꯦꯜꯗꯨꯗꯒꯤ ꯑꯞꯒ꯭ꯔꯦꯗ ꯑꯣꯏꯅꯕ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯀꯥꯟꯗ ꯄꯤꯗꯣꯏꯅꯦ. ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯗꯨꯒꯤ ꯄꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯗꯣꯏꯁꯦ ꯃꯦꯟꯂꯤ ꯋꯥꯟ ꯑꯣꯟ ꯋꯥꯟꯗ ꯇꯧꯔꯤꯁꯦ ꯀ꯭ꯂꯥꯁꯄꯨꯗꯤ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯃꯥꯒꯤ ꯄꯔꯁꯅꯦꯜ ꯆꯦꯂꯦꯟꯖ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯥꯏꯟꯁꯦꯠꯀꯤꯗ ꯇꯦꯛꯅꯤꯀꯦꯜꯒꯤꯗ ꯑꯗꯨ ꯍꯥꯟꯅ ꯐꯖꯅ ꯈꯪꯗꯣꯛꯑꯀꯥꯟꯗ ꯇꯧꯒꯗꯣꯏꯅꯦ. ꯑꯣꯀꯦ, ꯁꯣ ꯌꯨꯍꯦꯟꯕ ꯅꯪꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯃꯆꯥ ꯑꯃ ꯇꯧꯔꯣ ꯑꯗꯨꯒ ꯂꯦꯠꯁ ꯕꯤꯒꯤꯟ. ꯍꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯌꯨꯍꯦꯟꯕ ꯌꯨꯝꯈꯥꯏꯕꯝ ꯌꯨꯍꯦꯟꯕ ꯅꯤꯡꯊꯧꯖꯥ ꯑꯩ ꯇ꯭ꯔꯦꯗ ꯍꯥꯎꯁ ꯃꯦꯝꯕꯔꯅꯦ. ꯑꯩ 2024 ꯖꯨꯟꯗ ꯌꯥꯎꯔꯛꯄꯅꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯇ꯭ꯔꯦꯗꯤꯡ ꯖꯔꯅꯤꯗ ꯈꯔ ꯄꯟꯕ ꯈꯔ ꯂꯩꯌꯦ ꯍꯧꯖꯤꯛꯁꯦ. ꯑꯗꯣ ꯗꯥꯃꯅꯤꯒ ꯄ꯭ꯂꯥꯅꯤꯡ ꯇꯧꯃꯤꯟꯅꯁꯦꯅ ꯃꯌꯥꯝ ꯇꯧꯖꯔꯛꯏꯅꯦ. ꯑꯣꯀꯦ, ꯁꯣ ꯐꯥꯔꯁꯇꯅꯦ ꯇ꯭ꯔꯦꯗ ꯍꯥꯎꯁ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯇ꯭ꯔꯦꯗ ꯍꯧꯔꯕ? ꯍꯧꯗ꯭ꯔꯤꯗ ꯇ꯭ꯔꯦꯗ ꯍꯥꯎꯁꯇ ꯍꯧꯔꯛꯏꯅꯦ. ꯇ꯭ꯔꯦꯗ ꯍꯥꯎꯁꯇ ꯄꯨꯔꯥ ꯖꯤꯔꯣꯗꯩ ꯍꯧꯕꯅꯦꯕ. ꯖꯦꯔꯣꯗꯩ. ꯑꯗꯨꯗꯤ ꯀꯩꯅꯣ 2024ꯒꯤ ꯀꯩ ꯃꯟꯊꯅꯣ ꯅꯪꯅ ꯌꯥꯎꯔꯛꯈꯤꯕꯁꯦ? ꯖꯨꯟ 3ꯔꯗꯩ. ꯑꯗꯨꯗꯤ ꯑꯣꯜꯃꯣꯁ ꯆꯍꯤ ꯑꯅꯤ ꯐꯥꯖꯤꯜꯂꯛꯏꯅꯤꯀꯣ ꯍꯧꯖꯤꯛꯁꯦ. ꯑꯅꯤ ꯐꯥꯏꯅꯦ. ꯑꯣꯀꯦ, ꯁꯣ ꯁꯤꯒꯤ ꯆꯍꯤ ꯑꯅꯤꯁꯤꯗ I saw some payout ꯀꯣ ꯅꯪꯒꯤ payout ꯈꯔꯁꯨ ꯎꯔꯦ. ꯇꯣꯇꯦꯜꯗ payout ꯀꯌꯥꯃꯨꯛ ꯂꯧꯊꯣꯛꯑꯦ ꯍꯧꯖꯤꯛꯐꯥꯎꯗ? ꯍꯧꯖꯤꯛꯐꯥꯎꯗ 700 ꯃꯌꯥꯗꯤ ꯊꯣꯛꯑꯦꯗ ꯄꯨꯜꯂꯝ. 700, ꯑꯗꯨꯗꯤ ꯑꯦꯔꯥꯎꯟ 65-70,000 ꯔꯨꯄꯤꯁ ꯑꯗꯨꯃꯛꯇꯤ ꯃꯥꯅꯦ. payout ꯂꯧꯊꯣꯛꯑꯦꯀꯣ. ꯑꯗꯨꯒ ꯑꯗꯨ payout ꯂꯧꯊꯣꯛꯑꯀꯥꯟꯗ ꯅꯪꯒꯤ ꯖꯔꯅꯤꯁꯨ ꯑꯩ ꯍꯥꯟꯅ ꯁꯦꯌꯔ ꯇꯧꯍꯟꯒꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯨꯁꯨ ꯑꯝꯇꯪ ꯌꯦꯡꯁꯦ. ꯑꯩ ꯅꯪꯒꯤ ꯀꯩꯅꯣꯝꯇꯪ ꯌꯦꯡꯈꯤꯒꯦ. ꯁ꯭ꯀ꯭ꯔꯤꯟ ꯁꯦꯌꯔ ꯇꯧꯔꯛꯀꯦ. ꯁ꯭ꯀ꯭ꯔꯤꯟ ꯎꯕ꯭ꯔꯥ? ꯎꯏꯗ. ꯁꯤ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯇ꯭ꯔꯦꯗ ꯍꯥꯎꯁꯀꯤ ꯑꯣꯏꯅ ꯏꯠꯁ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯐꯥꯏꯜ ꯊꯣꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯗ. ꯑꯗꯨꯅ ꯁꯤꯗ ꯑꯣꯏꯔꯒꯗꯤ ꯅꯪ 3rd ꯖꯨꯟꯗ 24ꯗ ꯖꯣꯏꯟ ꯇꯧꯔꯛꯈꯤꯕ. ꯅꯪꯒꯤ ꯂꯦꯚꯦꯜꯁꯤ ꯂꯩꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯄꯣꯏꯟꯠ ꯂꯩꯔꯦ. ꯁꯤꯅ ꯅꯪꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕꯁꯤꯡꯗꯣ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ. ꯅꯪ ꯀꯔꯝ ꯀꯥꯟꯗ ꯑꯦꯛꯇꯤꯚ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ. ꯑꯗꯒꯤ ꯁꯤꯅ ꯅꯪꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯈꯤꯕ, ꯀꯃꯦꯟ ꯄꯤꯕ, ꯑꯣꯔ ꯅꯪꯒꯤ ꯑꯦꯅꯤ ꯅꯪꯅ ꯀꯃꯦꯟ ꯄꯤꯕꯁꯨ ꯊꯣꯛꯂꯛꯑꯅꯤ. ꯁꯤꯗ ꯅꯪꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕꯁꯤꯡꯗꯣ ꯁꯤꯗ ꯂꯣꯏ ꯊꯣꯛꯀꯗꯣꯏꯅꯦꯕꯀꯣ. ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯅꯪꯒꯤ ꯐꯥꯔꯁ ꯄꯦꯑꯥꯎꯠꯁꯦ ꯁꯤꯗ ꯂꯩꯁꯦ ꯑꯣꯏꯔꯅꯤ. ꯁꯤꯒꯤ ꯄꯦꯑꯥꯎꯠ ꯑꯍꯨꯝꯁꯦꯀꯣ, ꯀꯣꯠ 100ꯗꯒꯤ 250 ꯑꯃ, 106 ꯑꯃ, ꯑꯗꯒꯤ 70. ꯁꯤꯁꯦ ꯑꯦꯀꯥꯎꯟ ꯃꯥꯟꯅꯗꯕ ꯑꯍꯨꯝꯗꯩꯔꯥ? ꯑꯦꯀꯥꯎꯟ ꯑꯅꯤ ꯑꯃꯗꯤ ꯑꯦꯀꯥꯎꯟ ꯑꯃꯗꯩꯅꯤꯗ, ꯑꯃꯗꯤ ꯑꯦꯀꯥꯎꯟ ꯑꯅꯤꯗꯩꯅꯤ. ꯑꯗꯨꯗꯤ ꯑꯦꯀꯥꯎꯟ ꯑꯅꯤꯗꯒꯤ ꯁꯤꯒꯤ ꯄꯦꯑꯥꯎꯠ ꯑꯍꯨꯝꯁꯤ ꯍꯥꯟꯅ ꯅꯪꯒꯤ ꯐꯥꯔꯁ ꯄꯦꯑꯥꯎꯠꯅꯦꯕꯀꯣ. ꯃꯥꯅꯦ. ꯑꯣꯀꯦ, ꯁꯤꯃ ꯂꯩꯔꯦ. ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯂꯧꯊꯣꯛꯄꯗꯨꯅ ꯍꯧꯖꯤꯛ ꯑꯞꯂꯣꯗ ꯇꯧꯔꯦ. ꯑꯗꯨꯗꯨꯅ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦ. ꯁꯤꯅ 210. ꯁꯣ ꯑꯦꯔꯥꯎꯟ ꯑꯣꯚꯔꯑꯣꯜ 700 ꯃꯌꯥꯗꯤ ꯅꯪ ꯄꯦꯑꯥꯎꯠ ꯂꯧꯊꯣꯛꯑꯦ ꯍꯧꯖꯤꯛꯐꯥꯎꯗꯀꯣ. ꯋꯤꯗꯤꯟ 2 ꯌꯔꯁꯇꯤ ꯐꯥꯗ꯭ꯔꯤ. 2 ꯌꯔꯁ ꯐꯥꯔꯝꯗꯥꯏꯁꯤꯐꯥꯎꯗ ꯄꯦꯑꯥꯎꯠ ꯁꯤꯈꯩ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯐꯥꯎꯗ ꯌꯨ ꯑꯥꯔ ꯗꯨꯌꯤꯡ ꯚꯦꯔꯤ ꯋꯦꯜ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯒꯗꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯧꯔꯛꯄ ꯀꯥꯟꯗ ꯆꯍꯤ 4 ꯍꯦꯟꯅ ꯆꯪꯈꯤꯕ ꯖꯔꯅꯤꯅꯦꯕꯀꯣ. ꯕꯠ ꯑꯣꯕꯚꯤꯌꯁꯂꯤ ꯒꯥꯏꯗꯦꯟꯁ ꯑꯗꯒꯤ ꯄ꯭ꯔꯣꯄꯔ ꯁ꯭ꯇꯦꯞꯇꯨꯗ ꯆꯠꯄꯒꯤꯅꯦꯕ. ꯑꯗꯣ ꯁꯤ ꯇꯧ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯈꯟꯅꯗꯣꯏꯁꯦ ꯁꯤꯒꯤ ꯎꯔꯛꯏꯕ ꯔꯤꯖꯜꯁꯦ ꯁꯤꯗ ꯄꯤꯛꯏ ꯆꯥꯎꯏ ꯈꯟꯒꯅꯣꯕꯀꯣ. ꯍꯥꯟꯅ ꯈꯟꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕ ꯍꯥꯟꯅ ꯈꯟꯁꯦꯕ. ꯁꯣ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕ, ꯑꯗꯨꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅꯕ ꯑꯦꯕ꯭ꯔꯤ ꯃꯟꯠꯀꯤ ꯐꯪꯗ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯕ. ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯡꯗꯒꯤꯗꯤ ꯑꯦꯕ꯭ꯔꯤ ꯃꯟꯠꯇ ꯇꯣꯂꯣꯞ ꯁꯦꯂꯔꯤꯒꯤ ꯇꯥꯏꯞꯇ ꯑꯦꯛꯁꯄꯦꯛ ꯍꯦꯛꯇ ꯇꯧꯁꯟꯕꯗꯨꯗꯤ ꯑꯗꯨꯁꯨ ꯌꯥꯝ ꯂꯥꯟꯕ ꯑꯦꯄ꯭ꯔꯣꯆ ꯑꯃꯅꯤ. ꯕꯠ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅꯕ ꯃꯑꯣꯡꯗ ꯑꯦꯟ ꯄꯦꯑꯥꯎꯠ ꯆꯥꯎꯈꯠꯂꯛꯅꯕ, ꯅꯪꯅ ꯄꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯁꯤꯡꯗꯣ ꯆꯥꯎꯈꯠꯂꯛꯅꯕ ꯃꯑꯣꯡꯗ ꯌꯦꯡꯁꯦꯕ.
ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯂꯥꯅꯤꯡꯗꯨꯃ ꯇꯣꯉꯥꯟꯅ ꯄꯤꯒꯦ ꯕꯠ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯪꯅ ꯊꯦꯡꯅꯕ ꯆꯦꯂꯦꯟꯖꯦꯁ ꯈꯔ ꯍꯥꯏꯔꯛꯎꯅꯦ ꯀꯩ ꯐꯥꯔꯁꯇ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯍꯥꯟꯅ ꯃꯥꯏꯟꯁꯦꯠ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯍꯥꯟꯅ ꯇꯧꯁꯤ ꯍꯣꯏꯗ ꯎꯝ ꯑꯩꯅ ꯊꯦꯡꯅꯕꯁꯦ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯊꯦꯡꯅꯩꯌꯦ ꯔꯦꯚꯦꯟꯁ ꯂꯧꯕꯁꯦ ꯎꯝ ꯁꯥꯏꯀꯣꯂꯣꯖꯤ ꯍꯥꯏꯔꯒ ꯔꯦꯚꯦꯟꯁ ꯂꯧꯕ ꯑꯩꯅ ꯐꯖꯕ ꯅꯨꯃꯤꯠ ꯑꯩꯒ ꯆꯥꯟꯅꯕ ꯅꯨꯃꯤꯠ ꯊꯦꯡꯅꯔꯒꯅ ꯎꯝ ꯎꯝ ꯑꯃꯨꯛꯇꯪꯗ ꯇ꯭ꯔꯦꯠꯁꯦ ꯑꯃꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯎꯝ ꯑꯗꯨꯒ ꯑꯩꯅ ꯆꯥꯟꯅꯗꯕ ꯅꯨꯃꯤꯠ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯦꯡꯅ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕ ꯊ꯭ꯔꯦꯠꯇꯨꯒꯤ ꯃꯊꯪ ꯇꯥꯔꯛꯄ ꯊ꯭ꯔꯦꯠꯁꯤꯗ ꯑꯗꯨꯝ ꯁꯥꯏꯀꯣꯂꯣꯖꯤ ꯑꯗꯨꯝ ꯆꯥꯏꯔꯛꯄ ꯁꯤꯁꯦ ꯀꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏꯅꯣ ꯁꯤꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯊꯣꯛꯑꯦꯗ ꯁꯤꯗ ꯇꯣꯏꯅ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯔꯤꯛꯁ ꯆꯥꯎꯅ ꯂꯧꯋꯦ ꯇ꯭ꯔꯦꯠ ꯑꯝꯗ ꯎꯝ ꯑꯗꯨ ꯇ꯭ꯔꯦꯠ ꯑꯃꯗ ꯇ꯭ꯔꯦꯠ ꯆꯥꯎꯅ ꯂꯧꯔꯒ ꯑꯃꯨꯛ ꯔꯦꯚꯦꯟꯁ ꯂꯧꯁꯤꯜꯂꯛꯄꯁꯤꯗ ꯔꯦꯚꯦꯟꯁ ꯂꯧꯕꯗ ꯇ꯭ꯔꯦꯠ ꯑꯅꯤ ꯆꯪꯉꯛꯄꯗ ꯑꯗꯨꯝ ꯗꯦꯂꯤ ꯗ꯭ꯔꯣ ꯗꯥꯎꯟ ꯌꯧꯒꯦ ꯇꯧꯔꯛꯄ ꯎꯝ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩꯗ ꯑꯣꯀꯦ ꯑꯗꯨꯒꯤ ꯄ꯭ꯂꯥꯅꯤꯡꯗꯨꯗꯤ ꯍꯣꯔꯦꯟ ꯔꯤꯛꯁꯀꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩ ꯔꯤꯛꯁꯀꯤ ꯃꯇꯥꯡꯗ ꯂꯥꯛꯀꯦꯕꯀꯣ ꯐꯥꯔꯁꯇ ꯅꯪꯁꯦ ꯑꯣꯚꯔ ꯇ꯭ꯔꯦꯠ ꯌꯥꯝ ꯇꯧꯒꯜꯂꯦ ꯍꯥꯏꯕꯁꯤ ꯂꯩꯔꯦ ꯎꯝ ꯑꯣꯚꯔ ꯇ꯭ꯔꯦꯠ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯅꯪꯅ ꯇ꯭ꯔꯦꯠ ꯑꯃ ꯆꯪꯕ ꯅꯪ ꯑꯣꯚꯔ ꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦ ꯇ꯭ꯔꯦꯠ ꯑꯃ ꯆꯪꯕ ꯂꯣꯏꯔꯒ ꯅꯦꯛꯁ ꯇ꯭ꯔꯦꯠ ꯆꯪꯕꯁꯤꯗ ꯃꯇꯝ ꯀꯌꯥꯝ ꯆꯦꯟꯅꯩ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯆꯦꯟꯅꯩꯗ ꯑꯩꯁꯦ ꯁꯦꯠꯑꯞ ꯑꯃꯗꯤ ꯉꯥꯏꯌꯦ ꯁꯦꯠꯑꯞꯇꯤ ꯉꯥꯏꯔ ꯆꯪꯉꯦ ꯑꯗꯨꯒ ꯁꯦꯠꯑꯞ ꯉꯥꯏꯕꯁꯤꯁꯨ ꯑꯍꯥꯟꯕ ꯇ꯭ꯔꯦꯠꯇꯨꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯗꯣ ꯁꯥꯎꯅꯤꯡꯉ ꯂꯩꯕꯒꯤ ꯎꯝ ꯁꯣꯝꯗ ꯑꯅꯤꯁꯨꯕ ꯇ꯭ꯔꯦꯠꯇꯣ ꯉꯥꯏꯔꯛꯄ ꯀꯥꯟꯗ ꯉꯥꯏ ꯇꯥꯔꯒꯁꯨ ꯐꯖꯅ ꯉꯥꯏ ꯉꯝꯃꯛꯇꯕ ꯉꯥꯏꯗꯤ ꯉꯥꯏꯔꯒꯁꯨ ꯁꯦꯠꯑꯞꯇꯣ ꯐꯨꯜꯐꯤꯜ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯁꯦꯠꯑꯞꯇꯣ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯃꯥꯜꯂꯒ ꯇꯥꯗ꯭ꯔꯤꯉꯩ ꯆꯪꯉꯝꯕꯒꯨꯝꯕ ꯑꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ ꯅꯪꯒꯤꯁꯦꯀꯣ ꯃꯥꯅꯦꯗ ꯑꯗꯨꯒ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯐꯥꯔꯁꯇ ꯅꯪ ꯑꯣꯚꯔ ꯇ꯭ꯔꯦꯠ ꯇꯧꯕꯒꯤ ꯔꯤꯖꯟꯁꯦ ꯅꯪ ꯀꯩꯅꯦꯅ ꯈꯟꯖꯩ ꯅꯁꯥꯅ ꯈꯟꯖꯕꯗ ꯄꯥꯁ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯒ ꯄꯥꯁ ꯆꯦꯂꯦꯟꯖꯇ ꯇꯧꯅꯤꯡꯕ ꯆꯦꯂꯦꯟꯖꯇ ꯑꯣꯏꯔꯒꯅ ꯄꯥꯁ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯎꯝ ꯕꯟꯗꯦꯠꯇ ꯑꯣꯏꯔꯒꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯅꯕ ꯑꯗꯨꯒꯤ ꯈꯟꯕ ꯎꯝ ꯆꯥꯔꯠꯇ ꯐꯣꯀꯁ ꯇꯧꯔꯛꯇꯕ ꯁꯣꯝꯗ ꯑꯦꯀꯥꯎꯟꯁꯦ ꯗ꯭ꯔꯣ ꯗꯥꯎꯟ ꯂꯩꯔꯒꯗꯤ ꯗ꯭ꯔꯣ ꯗꯥꯎꯟ ꯂꯩꯔꯦ ꯑꯣꯏꯅ ꯈꯜꯂꯛꯄꯒꯨꯝꯕ ꯎꯝ ꯑꯗꯨꯗꯣ ꯁꯣꯏꯔꯦ ꯈꯪꯉꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯣꯏꯕꯁꯦ ꯇ꯭ꯔꯦꯠ ꯑꯃꯁꯤꯗ ꯐꯟꯗꯦ ꯆꯦꯂꯦꯟꯖ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯦꯁꯇꯣ ꯇ꯭ꯔꯦꯠ ꯑꯃꯁꯤꯗ ꯂꯣꯏꯁꯤꯜꯍꯧꯔꯒꯦꯅ ꯈꯟꯕ ꯄ꯭ꯔꯣꯐꯤꯠ ꯂꯩꯕ ꯄꯣꯠꯁꯦ ꯂꯧꯊꯣꯛꯇꯕꯒꯨꯝꯕ ꯎꯝ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯇ꯭ꯔꯦꯠ ꯑꯃꯗ ꯂꯣꯏꯁꯤꯜꯍꯧꯔꯒ ꯃꯊꯪ ꯇ꯭ꯔꯦꯠꯇꯣ ꯂꯥꯟꯗꯣꯏꯔꯥ ꯂꯥꯜꯂꯣꯏꯗꯣꯏꯔꯥ ꯑꯗꯨ ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯏꯗꯣꯏꯅꯦ ꯎꯝ ꯑꯗꯨꯒꯤ ꯅꯦꯛꯁꯇ ꯀꯃꯥꯏꯅ ꯑꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯪꯉꯤꯁꯤꯗ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯍꯧꯔꯒꯦꯅ ꯈꯜꯂꯛꯄꯒꯨꯝꯕ ꯎꯝ ꯁꯤꯁꯦ ꯌꯥꯝ ꯊꯦꯡꯅꯩꯌꯦꯗ ꯑꯣꯀꯦ ꯑꯗꯨ ꯑꯦꯚ꯭ꯔꯤ ꯇ꯭ꯔꯦꯠ ꯅꯪ ꯖꯔꯅꯦꯜ ꯇꯧꯕ꯭ꯔꯥ ꯇꯧꯋꯦꯗ ꯖꯔꯅꯦꯜꯗꯗꯤ ꯑꯗꯨꯝ ꯏꯕ ꯖꯔꯅꯦꯜꯗꯗꯤ ꯑꯩ ꯕꯣꯏꯗꯗꯤ ꯏꯗ ꯑꯗꯨ ꯇ꯭ꯔꯦꯠꯇꯨꯗꯗꯤ ꯆꯥꯔꯠꯇꯗꯤ ꯏꯗꯦꯗ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯊꯝꯃꯦ ꯕꯣꯏꯗ ꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯊꯝꯃꯦꯗ ꯑꯣꯀꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯎꯠꯂꯛꯀꯦꯔꯥ ꯅꯪ ꯖꯔꯅꯦꯜꯗꯣ ꯁꯤꯌꯔ ꯇꯧꯔꯒ ꯀꯩꯅꯣꯗꯣ ꯂꯦꯞꯇꯣꯞꯇꯒꯤ ꯆꯥꯔꯠ ꯑꯣꯏꯅ ꯆꯥꯔꯠ ꯑꯣꯏꯅ ꯅꯪꯅ ꯆꯪꯈꯤꯕ ꯈꯔ ꯎꯠꯂꯛꯑꯣꯕꯀꯣ ꯍꯣꯏꯗ ꯑꯗꯨꯒ ꯕꯨꯛꯇ ꯏꯕꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯛꯑꯁꯨ ꯌꯥꯏꯑꯕ ꯍꯣꯏꯗ ꯁꯤꯌꯔ ꯇꯧꯔꯛꯑꯣ ꯑꯩ ꯑꯦꯂꯥꯎ ꯇꯧꯔꯛꯀꯦ ꯍꯣꯏ ꯎꯝ ꯋꯤꯟ ꯅꯠꯇꯕ ꯂꯣꯁ ꯑꯣꯏꯈꯤꯕ ꯅꯨꯃꯤꯠ ꯑꯃ יꯦꯡꯁꯤꯅꯦ ꯅꯪꯅ ꯔꯤꯚꯦꯟꯁ ꯇ꯭ꯔꯦꯠꯀ ꯇꯧꯈꯤꯕ ꯑꯃ ꯍꯣꯏꯗ ꯔꯦꯚꯦꯟꯁ ꯇ꯭ꯔꯦꯟ ꯇꯧꯈꯤꯕ ꯁꯤ ꯁꯤꯗꯒꯤ ꯅꯣꯁꯟꯗꯔ ꯅꯪ ꯇꯧꯔꯤꯁꯦ ꯅꯣꯁꯟꯗꯅꯤꯗ ꯑꯣꯀꯦ ꯃꯥꯒꯤ ꯗꯦꯠ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯥꯔ ꯌꯥꯎꯔꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯌꯥꯎꯔꯦ ꯑꯗꯨꯒ ꯏꯕ ꯅꯪꯒꯤ ꯏꯃꯣꯁꯟ ꯀꯩꯀꯥꯗꯨꯅ ꯕꯨꯛꯇ ꯏꯕꯀꯣ ꯃꯥꯒꯤ ꯗꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯣꯠꯅꯣ ꯂꯣꯏ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠꯇꯤ ꯌꯥꯎꯗꯦꯗ ꯑꯗꯨꯒ ꯃꯥꯒꯤ ꯊꯦꯡꯅꯕ ꯑꯣꯚꯔꯑꯣꯜ ꯀꯩꯅꯣ ꯏꯃꯣꯁꯟꯗꯣ ꯆꯞ ꯎꯝ ꯃꯥꯟꯅꯕ ꯏꯃꯣꯁꯟ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤ ꯑꯃ ꯑꯩꯈꯣꯏ ꯋꯤꯛꯂꯤ ꯖꯔꯅꯦꯜ ꯁꯦꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯦꯗ ꯅꯥꯏꯁ ꯑꯣꯀꯦ ꯂꯣꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯋꯤꯟ ꯑꯣꯏꯔꯝꯕꯗꯒꯤ ꯅꯝꯐꯨꯗ ꯂꯣꯁ ꯑꯣꯏꯍꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯒꯤ ꯑꯝꯇꯪ ꯌꯦꯡꯁꯤ
ꯍꯣꯏꯗ ꯁꯤꯃ ꯂꯩꯔꯦꯗ ꯐꯥꯏꯚ ꯃꯤꯅꯠꯅꯦꯗ ꯁꯤꯁꯦ ꯁꯤꯃ ꯅꯪꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯥꯟꯕ ꯆꯪꯕ ꯇ꯭ꯔꯦꯠ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯤꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯗꯣꯏꯕꯗ ꯑꯍꯨꯝ ꯁꯨꯕ ꯇ꯭ꯔꯦꯠ ꯅ꯭ꯌꯨ ꯌꯣꯛꯇ ꯆꯪꯕ ꯅ꯭ꯌꯨ ꯌꯣꯛꯇ ꯆꯪꯕ ꯑꯣꯏꯗꯣꯏꯅꯦ ꯑꯍꯥꯟꯕ ꯇ꯭ꯔꯦꯠꯇꯒꯤ ꯂꯧꯅꯤ ꯁꯤꯒꯤ ꯁꯦꯝ ꯗꯦꯗꯨꯒꯤ ꯍꯣꯏꯗ ꯁꯤ ꯑꯣꯏꯗꯣꯏꯔꯥ ꯁꯤ ꯑꯣꯏꯗꯣꯏꯅꯦꯗ ꯁꯤꯗ ꯋꯤꯟ ꯑꯣꯏꯔꯦꯕ ꯅꯪꯁꯦ ꯑꯥ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯁꯦꯀꯦꯟ ꯇ꯭ꯔꯦꯠꯇꯤ ꯁꯦꯀꯦꯟ ꯇ꯭ꯔꯦꯠꯇꯨꯗ ꯁꯤꯅ ꯕ꯭ꯔꯦꯛ ꯏꯚꯟ ꯑꯣꯏꯗꯣꯏꯕꯗ ꯕ꯭ꯔꯦꯛ ꯏꯚꯟꯒꯤꯁꯦ ꯎꯝ ꯁꯤꯁꯦ ꯀꯩ ꯁꯤꯗ ꯅꯪ ꯔꯤꯛꯁ ꯇꯨ ꯔꯤꯋꯥꯔꯗ ꯌꯥꯝ ꯆꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯎꯝ ꯇ꯭ꯔꯦꯠꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯦꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯨꯝꯃꯛꯑꯒꯗꯤ ꯀꯨꯝꯃꯤꯅ ꯑꯗꯨꯝ ꯑꯁꯤꯒꯤꯁꯤꯗ ꯑꯩꯅ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯔꯤꯁꯦ ꯌꯥꯔꯤꯈꯩꯗꯤ 1:2ꯅ ꯕꯦꯁꯅꯤ ꯑꯗ ꯂꯣꯏꯁꯜꯂꯨ ꯍꯥꯏꯕꯅꯦꯕ 1:2 ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯇꯤ ꯄꯤ ꯍꯤꯠ ꯇꯧꯋꯦꯕꯁꯦ ꯎꯝ ꯅꯪ ꯇꯦꯛꯅꯤꯀꯦꯜꯗ ꯂꯥꯟꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤꯗꯨꯗꯅ 1:2 ꯈꯤꯇꯪ ꯌꯧꯗꯧꯕ ꯋꯥꯠꯄ ꯃꯥꯜꯂꯦ ꯀꯣ ꯋꯥꯠꯂꯦꯗ ꯑꯗꯨꯅ ꯑꯁꯤꯒꯤꯁꯤꯃ ꯅꯪ ꯖꯔꯅꯦꯜꯗ ꯌꯥꯎꯕ꯭ꯔꯥ ꯑꯁꯤꯒꯤ ꯁꯣꯏꯕꯗꯣ ꯁꯤꯒꯤ ꯁꯣꯏꯕꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯄꯨꯂꯞ ꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯎꯝ ꯃꯥꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯅꯗꯤ ꯏꯗꯦꯗ ꯑꯣꯀꯦ ꯁꯤꯗ ꯕ꯭ꯔꯦꯛ ꯏꯚꯟ ꯇꯧꯔꯦ ꯂꯥꯁ ꯑꯣꯏꯕ ꯇ꯭ꯔꯦꯠꯇꯨ ꯂꯣꯜꯂꯣ ꯁꯤ ꯅꯨꯃꯤꯠꯇꯨ ꯎꯝ ꯑꯣꯀꯦ ꯑꯣꯀꯦ ꯁ꯭ꯀ꯭ꯔꯤꯟ ꯁ꯭ꯇꯣꯞ ꯇꯧꯔꯣ ꯌꯥꯔꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠꯇꯨꯗ ꯇꯧꯔꯤꯗꯨ ꯌꯦꯡꯉꯣ ꯍꯥꯏꯕꯗꯤ ꯐꯥꯔꯁ ꯇ꯭ꯔꯦꯠꯇ ꯋꯤꯟ ꯑꯣꯏꯔꯦꯕ ꯎꯝ ꯅꯪ ꯅꯨꯃꯤꯠꯇꯨꯒꯤ ꯃꯊꯥ ꯁꯥꯗ꯭ꯔꯁꯨ ꯌꯦꯡꯁꯤꯟꯗ꯭ꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯣꯛꯄ ꯌꯥꯗ꯭ꯔꯣ ꯎꯝ ꯁꯤꯃ ꯈꯪꯖꯤꯜꯍꯧꯔꯣꯀꯣ ꯏꯁꯜꯂꯣ ꯀꯣ ꯍꯣꯏ ꯔꯤꯄꯤꯠ ꯇꯧꯗꯅꯕ ꯑꯦꯟ ꯑꯣꯀꯦ ꯑꯗꯨꯒ ꯅꯪꯅ ꯇ꯭ꯔꯦꯠꯇꯨ ꯎꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗꯅꯤ ꯈꯪꯗꯦ ꯅꯪ ꯑꯁꯤꯁꯦ ꯁꯦꯝ ꯑꯦꯀꯥꯎꯟꯗ ꯆꯪꯕ꯭ꯔꯥ ꯗꯤꯐ꯭ꯔꯦꯟ ꯑꯦꯀꯥꯎꯟꯗ ꯗꯤꯐ꯭ꯔꯦꯟ ꯑꯦꯀꯥꯎꯟ ꯑꯣꯏꯗꯣꯏꯅꯦꯗ ꯑꯣꯀꯦ ꯗꯤꯐ꯭ꯔꯦꯟ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯦꯠ ꯑꯃ ꯂꯧꯔꯛꯑꯦ ꯑꯃꯗꯨꯒꯤ ꯇ꯭ꯔꯦꯠ ꯑꯃꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯣꯐꯤꯠ ꯕꯨꯛ ꯇꯧꯔꯒ ꯗꯤꯐ꯭ꯔꯦꯟ ꯑꯦꯀꯥꯎꯟꯗ ꯂꯧꯔꯛꯄ ꯃꯇꯝꯗ ꯑꯗ ꯁꯣꯏꯔꯤꯁꯤꯅ ꯀꯩꯅꯣ ꯔꯤꯛꯁ ꯇꯨ ꯔꯤꯋꯥꯔꯗꯇꯣ ꯌꯥꯝ ꯆꯥꯎꯃꯟꯈ꯭ꯔꯦꯕ 1:2 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯀꯠ ꯇꯧ ꯅꯪꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯑꯥꯏꯗꯔ ꯁ꯭ꯇꯣꯞ ꯂꯣꯁ ꯑꯣꯔ ꯇꯤ ꯄꯤ ꯄꯥꯜꯍꯜꯂꯣ ꯎꯝ ꯑꯦꯟ ꯑꯗꯨꯒꯤꯗꯨꯗ ꯑꯃꯨꯛ ꯁꯣꯏꯔꯦꯅ ꯑꯍꯨꯝꯁꯨꯕ ꯇ꯭ꯔꯦꯠꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯗꯨ ꯇꯧꯒꯅꯨ ꯖꯁ 2 ꯇ꯭ꯔꯦꯠ ꯄꯔ ꯗꯦ ꯏꯁ ꯃꯣꯔ ꯗꯦꯟ ꯏꯅꯐ ꯑꯣꯏꯔꯕꯅꯦ ꯑꯗꯨꯅ ꯑꯁꯦꯡꯕꯩꯗꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯋꯤꯟ ꯑꯣꯏꯕꯗꯨꯗ ꯂꯣꯏꯁꯤꯟꯕꯕꯨ ꯌꯥꯔꯕꯅꯦꯕ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯣꯏ ꯑꯗꯨꯒꯤꯗꯨꯃ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯦ ꯁꯤꯗꯅꯦ ꯅꯪꯅ ꯃꯦꯟ ꯑꯣꯏꯅ ꯁꯦꯝꯗꯣꯛꯀꯗꯣꯏꯁꯦ ꯑꯗꯣ ꯅꯪꯅ ꯇ꯭ꯔꯦꯠ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯇꯥꯏꯝ ꯍꯥꯏꯗꯤ ꯅꯪꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯕꯨꯗꯤ ꯍꯥꯌꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯩ ꯑꯣꯜꯋꯦꯁ ꯍꯧ ꯍꯥꯏꯔꯦ ꯑꯩꯅ ꯅꯪ ꯍꯧꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯗꯦꯂꯤ ꯎꯝ 4 ꯑꯋꯥꯔ 1 ꯑꯋꯥꯔ ꯀꯣ ꯑꯗꯨꯝꯕ ꯌꯥꯝ ꯎꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯒ ꯆꯪꯉꯝꯗꯥꯏꯗꯗꯤ ꯀꯔꯝꯕ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯅꯣ ꯅꯪꯅ ꯑꯅꯝꯕ ꯑꯦꯟꯇ꯭ꯔꯤ ꯂꯧꯈꯠꯂꯤꯁꯦ 5 ꯃꯤꯅꯠꯇꯩꯗ 5 ꯃꯤꯅꯠꯇ ꯕ꯭ꯔꯦꯛꯀ ꯔꯤꯇꯦꯁꯀ ꯉꯥꯏ ꯗꯕꯜ ꯕ꯭ꯔꯦꯛ ꯎꯁꯇ꯭ꯔꯛꯁꯨ ꯉꯥꯏ ꯃꯥꯒꯤ ꯎꯝ ꯃꯥꯔꯀꯦꯠ ꯐꯦꯁ ꯍꯥꯏꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯒꯤ ꯃꯥꯔꯀꯦꯠ ꯐꯦꯁ ꯍꯥꯟꯅ ꯈꯪꯅꯕ ꯍꯣꯠꯅꯔꯦ ꯎꯝ ꯑꯗꯨꯒ ꯂꯟꯗꯟꯒꯤ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯁ꯭ꯋꯤꯞ ꯑꯣꯏꯕ ꯌꯥꯏ ꯑꯗꯣ ꯃꯥꯏ ꯐꯦꯁꯇꯨꯒ ꯑꯩꯅ ꯈꯟꯖꯔꯤꯕ ꯐꯦꯁꯇꯨꯒ ꯆꯥꯟꯅꯕꯗ ꯕ꯭ꯔꯦꯛ ꯎꯁꯇ꯭ꯔꯛꯆꯔ ꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯑꯒꯗꯤ ꯗꯕꯜ ꯕ꯭ꯔꯦꯛ ꯎꯁꯇ꯭ꯔꯛꯆꯔ ꯎꯔꯒꯗꯤ ꯑꯗꯨꯗ ꯂꯧꯕ ꯎꯝ ꯎꯝ ꯑꯗꯨꯃꯥꯏꯅ ꯂꯧꯋꯦꯗ ꯑꯣꯀꯦ ꯑꯗꯨꯅ ꯑꯦꯕ꯭ꯔꯤ ꯇ꯭ꯔꯦꯠ ꯖꯔꯅꯦꯜ ꯇꯧꯕꯁꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯤꯗꯨꯗ ꯊꯣꯛꯂꯛꯑꯦ ꯅꯪ ꯇꯧꯔꯝꯗ ꯇꯥꯔꯗꯤ ꯂꯣꯏ ꯀꯥꯎꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯖꯔꯅꯦꯜ ꯇꯧꯕꯩ ꯀꯥꯟꯅꯕꯁꯦ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯊꯝꯍꯧꯕꯩ ꯀꯥꯟꯅꯕ ꯑꯗꯨꯅ ꯅꯪ ꯅꯨꯡꯇꯤꯒꯤꯁꯨ ꯖꯔꯅꯦꯜ ꯅꯪꯅ ꯆꯪꯉꯤꯗꯣ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯖꯔꯅꯦꯜ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯕ ꯄ꯭ꯂꯁ ꯍꯥꯟꯅꯒꯤ ꯖꯔꯅꯦꯜ ꯃꯌꯥꯝꯗꯣ ꯄꯥꯕ ꯁꯥꯟꯅꯧ ꯌꯦꯡꯕ ꯁꯥꯟꯅꯧꯕ ꯍꯧꯖꯤꯛꯀꯤ ꯌꯦꯡꯉꯤ ꯑꯗꯨꯃꯥꯏꯅ ꯑꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯁꯣꯏꯔꯦ ꯑꯩꯅ ꯏꯕꯗꯨꯃ ꯏꯖꯔꯝꯃꯦ ꯑꯗꯨꯗ ꯅꯪ ꯅꯨꯃꯤꯠꯇꯨꯗ ꯈꯪꯗꯕ ꯏꯍꯧꯗꯕ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯊꯣꯛꯂꯛꯄꯁꯨ ꯌꯥꯎꯅꯦꯕ ꯍꯧꯖꯤꯛꯀꯤꯗꯨꯗ ꯑꯩꯅ ꯁꯣꯏꯕ ꯈꯪꯉꯤꯁꯦ ꯐꯥꯔꯁꯇ ꯅꯪ ꯇ꯭ꯔꯦꯠꯇꯣ ꯌꯥꯝ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯐꯖꯅ ꯉꯟꯇꯥ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯦꯕ ꯁꯦꯀꯦꯟ ꯇ꯭ꯔꯦꯠ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯦ ꯁꯦꯀꯦꯟ ꯇ꯭ꯔꯦꯠꯇꯨꯗꯁꯨ ꯑꯃꯨꯛ ꯔꯤꯛꯁ ꯇꯨ ꯔꯤꯋꯥꯔꯗꯇꯣ ꯇꯥꯅ ꯊꯝꯃꯨꯔꯦ ꯅꯪꯒꯤ ꯐꯣꯃꯣꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ
ꯊꯨꯅ ꯄꯥꯁ ꯇꯧꯅꯤꯡꯕ ꯑꯣꯔ ꯄꯦ ꯑꯥꯎꯠ ꯊꯣꯛꯅꯤꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯂꯁ ꯎꯝ ꯔꯤꯁꯛ ꯇꯨ ꯔꯤꯋꯥꯔꯗ ꯑꯃꯨꯛ ꯁꯣꯏꯔꯦ ꯑꯗꯨ ꯁꯣꯏꯔꯝꯗ꯭ꯔꯗꯤ ꯅꯪ ꯇꯤꯄꯤ ꯄꯥꯜꯂꯒ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯗꯣꯏꯅꯦꯕ ꯎꯝ ꯑꯗꯨꯗꯒꯤ ꯑꯃꯅ ꯕ꯭ꯔꯦꯛ ꯏꯚꯟ ꯆꯥꯏ ꯍꯥꯏꯁꯦ ꯅꯪ ꯃꯔꯛꯇ ꯈꯨꯠ ꯂꯦꯡꯒꯅꯨ ꯎꯝ ꯃꯔꯛꯇ ꯈꯨꯠ ꯁꯨꯡꯂꯦꯡ ꯂꯦꯡꯒꯅꯨꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯈꯨꯠ ꯂꯦꯡꯕꯗꯨꯅ ꯁꯣꯂꯨꯁꯟ ꯑꯣꯏꯈꯤꯔꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯨ ꯑꯥꯔ ꯁ꯭ꯇꯤꯜ ꯀꯥꯏꯟ ꯑꯣꯐ ꯑ ꯕꯤꯒꯤꯅꯔ ꯃꯥꯅꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯤꯠꯇꯗꯤ ꯕꯨꯛ ꯈꯔ ꯇꯧꯍꯧꯔꯒꯁꯨ ꯂꯣꯁꯇ ꯅꯪ ꯕꯨꯛ ꯇꯧꯔꯛꯄ ꯀꯥꯟꯗ ꯂꯣꯁꯇꯅ ꯄꯨꯂꯞ ꯄꯨꯂꯞ ꯃꯥꯡꯕ ꯄ꯭ꯔꯣꯐꯤꯠꯇꯅ ꯈꯤꯇꯪ ꯈꯤꯇꯪ ꯕꯨꯛ ꯇꯧꯍꯧꯕ ꯑꯗꯨꯃꯥꯏꯅ ꯁꯣꯏꯔꯛꯀꯅꯤ ꯎꯝ ꯑꯣꯜꯋꯦꯁ ꯑꯦꯟ ꯑꯣꯜꯋꯦꯁ ꯑꯥꯏꯗꯔ ꯇꯤ ꯄꯤ ꯑꯣꯔ ꯁ꯭ꯇꯣꯞ ꯂꯣꯁꯇ ꯆꯠꯂꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯣꯏ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯅꯪ 5 ꯏꯌꯔ 6 ꯏꯌꯔ ꯁꯨꯖꯤꯜꯂꯛꯄ ꯑꯣꯔ ꯃꯦ ꯕꯤ ꯑꯥꯐꯇꯔ 1 ꯏꯌꯔ 2 ꯏꯌꯔꯗꯗꯤ ꯑꯗꯨ ꯉꯝꯃꯛꯄꯒꯤ ꯄꯣꯠꯇꯤ ꯂꯥꯛꯈꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯧꯈꯤꯅꯣ ꯍꯣꯏꯗ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯂꯥꯜꯂꯦ ꯑꯣꯀꯦ ꯅꯪ ꯌꯨ ꯑꯥꯔ ꯗꯟ ꯐꯣꯔ ꯗꯦꯠ ꯗꯦ ꯑꯣꯏꯕ ꯌꯥꯔꯕꯅꯦꯕ ꯑꯗꯨꯗ ꯑꯃꯒꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯑꯟꯅꯦꯁꯦꯁꯔꯤ ꯂꯥꯜꯍꯜꯂꯦ ꯎꯝ ꯑꯗꯨꯒꯤ ꯕꯥꯏ ꯚꯦꯔꯤ ꯆꯥꯟꯁꯦꯁ ꯅꯪꯒꯤ ꯑꯍꯨꯝꯁꯨꯕ ꯇ꯭ꯔꯦꯠꯇꯣ ꯅꯪ ꯏꯃꯣꯁꯟ ꯈꯔ ꯀꯝꯄꯜꯁꯔꯤ ꯌꯥꯎꯔꯝꯒꯅꯦꯕ ꯌꯥꯎꯋꯦꯗ ꯎꯝ ꯌꯥꯎꯗꯦ ꯑꯗꯨꯅꯦ ꯑꯗꯨꯒꯤꯗꯨꯃ ꯁꯦꯝꯗꯣꯛꯑꯣ ꯑꯗꯨꯒꯤ ꯖꯔꯅꯦꯜ ꯇꯧꯕꯗꯨꯗ ꯑꯗꯨꯒꯤꯗꯨꯃ ꯏꯕ ꯈꯣꯠꯄ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯥꯏꯟꯁꯦꯠꯀꯤꯗ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯛꯄ ꯐꯥꯎꯕꯁꯦ ꯎꯝ ꯁꯤꯒꯤꯁꯤꯗ ꯀꯩꯅꯣꯁꯦ ꯆꯦꯂꯦꯟꯖꯁꯤꯃ ꯑꯩ ꯊꯨꯅ ꯄꯥꯁ ꯇꯧꯍꯧꯒꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯄꯦ ꯑꯥꯎꯠꯁꯦ $100 $200 ꯑꯣꯔ $500,000 ꯂꯧꯔꯒꯁꯨ ꯑꯗꯨꯒꯤ ꯄꯦ ꯑꯥꯎꯠꯇꯨ ꯂꯧꯔꯒ ꯑꯗꯨꯒꯤ ꯄꯦ ꯑꯥꯎꯠꯇꯨꯅ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯖꯒꯅꯨ ꯍꯥꯏꯗꯤ ꯁꯤ ꯂꯩꯒꯦ ꯑꯣꯔ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯃꯤꯉꯣꯟꯗ ꯁꯤ ꯄꯤꯈꯤꯒꯦ ꯁꯝꯊꯤꯡ ꯅꯪ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯕꯗꯣ ꯀꯣꯛꯇ ꯄꯦ ꯑꯥꯎꯠ ꯂꯧꯊꯣꯛꯑꯒ ꯎꯝ ꯑꯗꯨꯒꯤ ꯀꯣꯛꯇꯣ ꯑꯝꯇ ꯏꯔꯦꯁ ꯇꯧꯕ ꯇꯝꯃꯨ ꯍꯣꯏꯗ ꯑꯦꯛꯁꯄꯦꯛ ꯁꯨꯡꯇꯧ ꯇꯧꯒꯅꯨ ꯎꯝ ꯑꯗꯨ ꯇꯧꯔꯨ ꯃꯇꯝꯗ ꯍꯦꯟꯅ ꯒ꯭ꯔꯤꯗꯤ ꯐꯥꯎꯔꯛꯀꯅꯦꯕ ꯂꯦꯠ ꯏꯠ ꯕꯤ ꯃꯥ ꯅꯪꯒꯤ ꯆꯪꯐꯝ ꯊꯣꯛꯄ ꯆꯪꯕꯅꯤꯅ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯗꯨꯒ ꯋꯥꯟꯁ ꯌꯨ ꯑꯦꯟꯇꯔ ꯗ ꯇ꯭ꯔꯦꯠ ꯄꯩꯁꯥ ꯃꯁꯤꯡ ꯗꯣꯂꯔ ꯃꯁꯤꯡ ꯆꯦꯟꯕꯗꯨꯗ ꯌꯦꯡꯗꯧ ꯅꯠꯇꯦ ꯆꯥꯔꯠꯇꯨꯗ ꯐꯣꯀꯁ ꯇꯧ ꯌꯦꯡꯕ ꯉꯝꯃꯛꯇ꯭ꯔꯦ ꯅꯪ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ ꯇꯤ ꯄꯤ ꯁꯞ ꯂꯣꯁ ꯊꯝꯃꯣ ꯂꯦꯞꯇꯣꯞ ꯈꯨꯝꯖꯤꯟꯈ꯭ꯔꯣ ꯀꯝꯄ꯭ꯌꯨꯇꯔ ꯈꯨꯝꯖꯤꯜꯂꯣ ꯃꯥꯅ ꯅꯨꯃꯤꯠꯇꯨꯃꯒꯤ ꯑꯗꯨꯝ ꯅꯪ ꯊꯕꯛ ꯑꯇꯣꯞꯄꯗ ꯗꯥꯏꯚꯔꯠ ꯇꯧꯔ ꯂꯩꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯔꯛꯇ ꯈꯨꯠ ꯂꯦꯡꯅꯤꯡꯉꯛꯄ ꯑꯗꯒꯤ ꯕꯥꯏ ꯆꯪꯁꯤꯜꯂꯨꯕꯗꯨ ꯁꯦꯜ ꯎꯁꯜꯂꯛꯄꯒꯨꯝꯕ ꯑꯣꯔ ꯑꯩꯅ ꯐꯖꯅ ꯅꯩꯅꯔꯒ ꯁꯦꯜ ꯆꯪꯖꯔꯤꯗꯣ ꯈꯨꯗꯛꯇꯨꯗꯒꯤ ꯕꯥꯏ ꯎꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯆꯦꯟꯗꯧ ꯃꯥꯜꯂꯛꯇꯕ ꯀꯩ ꯀꯩꯅꯣ ꯃꯌꯥꯝ ꯊꯣꯛꯄ ꯍꯧꯔꯛꯀꯅꯦꯕ ꯑꯩ ꯀꯣꯛꯇ ꯑꯗꯨ ꯑꯦꯚꯣꯏꯗ ꯇꯧꯅꯕꯅꯤꯀꯣ ꯑꯗꯨꯒ ꯍꯣꯏ ꯅꯪꯅ ꯇ꯭ꯔꯦꯠ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯁꯟ 3 ꯂꯩꯗꯅꯀꯣ ꯑꯦꯁꯤꯌꯥ ꯂꯟꯗꯟ ꯅ꯭ꯌꯨ ꯌꯣꯔꯛ ꯎꯝ ꯁꯤꯒꯤꯁꯤꯗ ꯅꯪꯒꯤ ꯁꯦꯠꯑꯞꯇꯨꯕꯨ ꯎꯔꯒꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯑꯗꯨꯝ ꯆꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯪꯒꯤ ꯃꯇꯝ ꯇꯥꯏꯃꯤꯡꯁꯦ ꯇ꯭ꯔꯦꯠ ꯆꯪꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯂꯟꯗꯟꯗ ꯑꯌꯥꯝꯕ ꯎꯔ ꯂꯟꯗꯟꯗ ꯆꯪꯉꯦꯗ ꯅ꯭ꯌꯨ ꯌꯣꯛꯇꯗꯤ ꯎꯗꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯅꯝꯕ ꯆꯪꯒꯜꯂꯤꯁꯦ ꯂꯟꯗꯟꯅꯦꯕ ꯃꯥꯅꯦꯗ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅ꯭ꯌꯨ ꯌꯣꯔꯛꯇꯁꯨ ꯑꯦꯁꯤꯌꯥꯗꯁꯨ ꯆꯥꯔꯠ ꯌꯦꯡꯉ ꯂꯩꯒꯅꯨ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯎꯝ ꯅ꯭ꯌꯨ ꯌꯣꯔꯛꯇꯁꯨ ꯑꯦꯁꯤꯌꯥꯗꯁꯨ ꯆꯥꯔꯠꯇ ꯌꯥꯝ ꯍꯣꯏ ꯆꯥꯎꯔꯥꯛꯄ ꯑꯃ ꯀꯃꯥꯏꯅ ꯇꯧꯔꯤ ꯌꯦꯡꯉꯝꯕꯗꯤ ꯌꯥꯏ ꯕꯠ ꯆꯪꯅꯕ ꯈꯣꯠꯅꯕ ꯉꯥꯏꯔꯒ ꯂꯩꯒꯅꯨ ꯑꯦꯁꯤꯌꯥꯗꯁꯨ ꯅ꯭ꯌꯨ ꯌꯣꯔꯛꯇꯁꯨ ꯅꯪꯅ ꯆꯪꯅꯤꯡꯉꯤꯕ ꯁꯦꯠꯑꯞꯇꯨ ꯇꯥꯔꯛꯑꯕ ꯎꯝ ꯆꯪꯒꯅꯣꯕ ꯑꯗꯨꯏ ꯇ꯭ꯔꯦꯠꯇꯣ ꯍꯣꯏ ꯑꯣꯡꯂꯤ ꯂꯟꯗꯟꯗ ꯇꯥꯔꯀꯥꯟꯗ ꯆꯪ ꯇꯥꯔꯦ ꯅꯪꯒꯤ ꯄ꯭ꯂꯥꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯎꯝ ꯑꯗꯨꯒ ꯅꯪꯅ ꯕꯦꯛ ꯇꯦꯁ ꯇꯧꯍꯜꯂꯤꯗꯅ ꯍꯧꯖꯤꯛ ꯎꯝ ꯌꯥꯔꯤꯈꯩ ꯕꯦꯛ ꯇꯦꯁ ꯇꯧ ꯅꯪ ꯕꯦꯛ ꯇꯦꯁ ꯇꯧꯕꯁꯤꯗ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯁꯦꯠꯑꯞꯇꯣ 50 ꯁꯦꯠꯑꯞ 100 ꯁꯦꯠꯑꯞ 500 1000 ꯁꯦꯠꯑꯞ ꯕꯦꯛ ꯇꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯉꯣꯟꯗ ꯀꯟꯐꯤꯗꯦꯟꯁ ꯑꯃꯁꯨ ꯕꯨꯁ ꯇꯧꯔꯛꯀꯅꯦꯕ ꯄ꯭ꯂꯁ ꯑꯥꯏ ꯇ꯭ꯔꯦꯅꯤꯡ ꯅꯪꯒꯤ ꯑꯥꯏ ꯃꯁꯜ ꯃꯦꯃꯣꯔꯤꯗꯣ ꯑꯗꯨꯁꯨ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯀꯗꯣꯏꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯅꯪꯅ ꯕꯦꯛ ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯍꯥꯌꯔ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯀꯩꯀꯥ ꯌꯦꯡꯒ ꯆꯦꯜꯍꯟꯕ ꯈꯣꯠꯍꯟꯕꯗꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯠꯑꯞꯁꯦ ꯇꯥꯕ ꯃꯇꯝꯗꯁꯨ ꯂꯟꯗꯟꯗ ꯇꯥꯕ꯭ꯔꯥ ꯂꯟꯗꯟꯗ ꯇꯥꯔꯀꯥꯟꯗ ꯈꯇꯪ ꯑꯗꯨꯗ ꯆꯪꯕ ꯇꯝꯃꯨꯀꯣ ꯕꯦꯛ ꯇꯦꯁꯇꯁꯨ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯅꯠꯇ꯭ꯔ ꯑꯦꯁꯤꯌꯥꯗ ꯇꯥꯔꯝꯃꯕ ꯂꯦꯠ ꯏꯠ ꯕꯤ ꯊꯥꯗꯣꯛꯈꯣ ꯍꯣꯏ ꯂꯥꯏꯐꯇꯁꯨ ꯆꯞ ꯃꯥꯟꯅ ꯇꯧꯗꯣꯏꯅꯤꯀꯣ ꯎꯝ ꯅꯪꯅ ꯂꯟꯗꯟꯗ ꯄꯥꯝꯖꯕꯅꯤꯅ ꯂꯟꯗꯟꯗ ꯍꯩꯅꯕꯅꯤꯅ ꯍꯣꯏ ꯅꯪꯒꯤ ꯄꯨꯡꯁꯤꯡꯗꯣ ꯑꯗꯨ ꯎꯝ ꯅꯠꯇꯕ ꯅꯪꯒꯤ ꯆꯪꯒꯗꯕ ꯇ꯭ꯔꯦꯗꯤꯡ ꯑꯋꯥꯔꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄꯗꯗꯤ ꯅꯪ ꯐꯣꯀꯁ ꯇꯧꯒꯅꯨ ꯍꯥꯏꯔꯞ ꯌꯦꯡꯉꯒꯁꯨ ꯆꯪꯗꯅꯕ ꯍꯣꯠꯅꯧ ꯐꯅꯌꯥꯝ ꯅꯪꯒꯤ ꯁꯦꯠꯑꯞꯇꯣ ꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯑꯦꯁꯤꯌꯥꯗꯁꯨ ꯑꯃꯨꯛ ꯆꯦꯛ ꯇꯧꯅꯤ ꯂꯟꯗꯟꯗꯁꯨ ꯑꯃꯨꯛ ꯆꯦꯛ ꯇꯧꯅꯤ ꯅ꯭ꯌꯨ ꯌꯣꯔꯛꯇꯁꯨ ꯑꯃꯨꯛ ꯆꯦꯛ ꯇꯧꯅꯤ ꯑꯗꯒꯤ ꯂꯟꯗꯟꯗ ꯆꯪꯁꯤꯜꯂꯨꯔꯦ ꯑꯗ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯑꯃꯨꯛ ꯐꯪꯉꯛꯄ ꯀꯥꯟꯗ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯆꯪꯅꯤꯡꯉꯛꯀꯅꯤ ꯇꯧꯅꯦꯕ ꯅꯪꯒꯤ ꯁꯦꯠꯑꯞꯇꯨ ꯎꯁꯜꯂꯛꯑꯒꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯉꯣꯟꯗ ꯆꯔꯥꯡꯅꯍꯟꯕ ꯂꯥꯟꯕꯒꯤ ꯆꯥꯟꯁ ꯋꯥꯡꯈꯠꯂꯛꯑꯦ
only nang na pamjaiba landanda urakan chango udre to o atopada ure changbiraro back test asu live market asu ꯍꯣꯏ no tawsal hojiki ko ꯍꯣꯏ aduga hojingna account kya pairi account size kya pairi kamain tawri account kya pairi challenge sa kya no funded na kya no kamain tawri ꯆꯦꯂꯦꯟꯖꯇ ꯑꯅꯤꯈꯛ ꯂꯩꯔꯦꯗ ꯍꯟꯗꯛꯀꯩ ꯐꯟꯗꯦꯗ ꯑꯃꯒ ꯂꯩ ꯑꯗꯨ funded already oiraba ama ꯑꯥ aduga challenge ta leiriba ani ꯑꯅꯤ ꯑꯃꯒ account size kya kya yo 5K ꯉꯥꯛꯇꯅꯦꯗ 5K ꯆꯦꯂꯦꯟꯖ ꯑꯥ 5k ngata ne 5K ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯦꯔꯥꯎꯟ ꯀꯩꯅꯣꯒꯤ $700 ꯀꯨꯝꯕ ꯂꯧꯊꯣꯔꯛꯏꯗꯣ $5,000 ꯑꯦꯀꯥꯎꯟ ꯐꯟꯗꯦꯗ ꯑꯦꯀꯥꯎꯟꯗꯨꯗ ꯌꯧꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯑꯦꯀꯥꯎꯟ ꯃꯥꯟꯅꯗꯕ ꯑꯣꯏꯔꯒꯁꯨ ꯃꯥꯅꯦꯗ ꯑꯣꯀꯦ ꯅꯥꯏꯁ ꯁꯣ ꯍꯟꯗꯛꯀꯤ ꯄꯦ ꯑꯥꯎꯠꯇꯣ ꯅꯪ ꯆꯦꯂꯦꯟꯖ ꯂꯩꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯈꯔꯗꯤ ꯂꯩꯍꯧꯋꯦꯗ ꯆꯦꯂꯦꯟꯖ ꯑꯅꯤ ꯍꯧꯖꯤꯛꯀꯤ ꯑꯅꯤꯗꯣ ꯑꯣꯜꯋꯦꯁ ꯄꯦ ꯑꯥꯎꯠ ꯂꯥꯛꯄꯁꯦ ꯍꯣꯏ ꯅꯪꯒꯤ 30 ꯃꯦꯛꯁꯤꯃꯝ 50%ꯗꯤ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯌꯨꯁ ꯇꯧꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 50% ꯑꯃꯗꯤ ꯂꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯩꯒꯤ ꯆꯦꯂꯦꯟꯖ ꯂꯩꯍꯧꯅꯕꯅꯤꯅ ꯑꯗꯨꯝ ꯈꯥꯛꯀꯗꯕꯅꯦꯕ ꯁꯤ ꯈꯥꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯣꯏꯔꯛꯄ ꯀꯩꯅꯣ ꯑꯃꯅꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯄꯦ ꯑꯥꯎꯠ ꯑꯔꯥꯛꯄ ꯂꯣꯏꯁꯟꯈꯤꯕ ꯑꯗꯨ ꯇꯧꯒꯅꯨ ꯍꯣꯏ ꯆꯦꯂꯦꯟꯖꯁꯦ ꯑꯗꯨꯝ ꯆꯦꯂꯦꯟꯖꯁꯤꯗꯤ ꯍꯥꯏ ꯉꯝꯗꯦ ꯃꯥ ꯐꯦꯜ ꯑꯣꯏꯈꯤꯕ ꯌꯥꯏ ꯑꯣꯔ ꯁꯝꯊꯤꯡ ꯀꯩꯅꯣꯝ ꯇꯧꯈꯤꯕ ꯌꯥꯏ ꯅꯪꯒꯤꯗꯤ ꯆꯦꯂꯦꯟꯖ ꯔꯣꯇꯦꯠ ꯆꯠꯍꯧꯅꯕ ꯄꯣꯠꯇꯣ ꯊꯝꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯄ꯭ꯂꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯆꯦꯂꯦꯟꯖꯇꯁꯨ ꯇꯧꯋꯦꯗ ꯑꯗꯨꯒꯤ ꯔꯤꯁꯛ ꯃꯦꯅꯦꯖꯃꯦꯟꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯣꯔꯦꯟ ꯅꯪꯉꯣꯟꯗ ꯁꯦꯝꯗꯣꯛꯄ ꯂꯥꯏꯅꯕ ꯍꯣꯏꯗ ꯑꯗꯨꯒ ꯖꯁ ꯏꯃꯦꯖꯤꯟ ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯏꯔꯤꯗꯣ 50Kꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯑꯅꯤꯗꯨꯗꯒꯤ $700 ꯂꯧꯊꯣꯔꯛꯏꯅꯤ ꯕꯠ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦꯟ ꯑꯥꯐꯇꯔ ꯂꯦꯠꯁ ꯁꯦ 6 months ꯑꯣꯔ ꯑꯥꯐꯇꯔ 1 year 2 yearꯗ $50,000ꯒꯤ ꯑꯣꯔ $100,000ꯒꯤ ꯑꯦꯀꯥꯎꯟ ꯑꯍꯨꯝ ꯃꯔꯤ ꯄꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯀꯌꯥꯅꯣ ꯑꯝꯇ ꯌꯦꯡꯉꯨ ꯅꯪꯒꯤ 700 ꯄꯦ ꯑꯥꯎꯠꯇꯣ into 20 ꯇꯧ ꯀꯌꯥ ꯇꯥꯏ $14,000 100K ꯑꯃꯈꯛ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯦꯚꯔꯦꯖ ꯑꯣꯜꯂꯤꯅꯤꯀꯣ ꯍꯣꯏꯗ ꯑꯦꯔꯥꯎꯟ 14 lakhsꯅꯦꯕ ꯑꯗꯣ ꯁꯦꯝ ꯇ꯭ꯔꯦꯠ ꯆꯪꯗꯣꯏꯅꯤ ꯁꯦꯝ ꯔꯤꯛꯁ ꯇꯧꯗꯣꯏꯅꯤ ꯑꯗꯒꯤ ꯁꯦꯝ ꯃꯦꯟꯇꯦꯂꯤꯇꯤ ꯂꯩꯗꯣꯏꯅꯤ ꯖꯁ ꯑꯦꯀꯥꯎꯟ ꯁꯥꯏꯖ ꯆꯥꯎꯈꯠꯂꯛꯄꯒꯤ ꯋꯥꯅꯦ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯌꯣꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯪꯅ ꯇꯧꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯠ ꯍꯧꯖꯤꯛ ꯍꯦꯛꯇ ꯃꯤ ꯑꯃꯅ ꯑꯩ 10,000 20,000 ꯋꯤꯗ꯭ꯔꯣ ꯇꯧꯔꯦꯅ ꯅꯪ ꯍꯦꯛꯇ ꯑꯗꯨ 5Kꯗꯨꯗꯩ ꯇꯥꯟꯗꯧ ꯅꯠꯇꯦꯕ ꯁ꯭ꯇꯤꯜ ꯌꯨ ꯑꯥꯔ ꯗꯨꯏꯡ ꯅꯪꯒꯤ ꯑꯦꯀꯥꯎꯟ ꯁꯥꯏꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯂꯧꯔ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯁ ꯑꯦ ꯇ꯭ꯔꯦꯗꯔ ꯆꯪꯐꯝ ꯊꯣꯛꯄ ꯇ꯭ꯔꯦꯠ ꯑꯗꯒꯤ ꯑꯩꯒꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯦꯀꯥꯎꯟ ꯁꯥꯏꯖꯁꯦ ꯄꯤꯛꯄ ꯄꯥꯏꯔꯝꯕꯗꯒꯤ ꯑꯆꯧꯕ ꯄꯥꯏꯔꯛꯄꯒꯤ ꯈꯤꯇꯪ ꯃꯦꯟꯇꯦꯂꯤꯇꯤ ꯃꯥꯟꯅꯗꯕ ꯑꯗꯒꯤ ꯍꯦꯟꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯛꯄ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥꯗꯣ ꯆꯥꯎꯈꯠꯂꯛꯄꯒꯤ ꯌꯦꯡꯕ ꯉꯝꯃꯛꯇꯕꯗꯤ ꯈꯔ ꯂꯩ ꯑꯗꯨꯒꯨꯝꯕꯗꯣ ꯑꯦꯚꯣꯏꯗ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯑꯣꯜꯋꯦꯁ ꯅꯪꯅ ꯑꯦꯀꯥꯎꯟ ꯌꯦꯡꯕ ꯃꯇꯝꯗ ꯄꯔꯁꯦꯟꯇꯦꯖꯇ ꯑꯗꯨꯝ ꯍꯣꯠꯂꯣꯕ ꯄꯩꯁꯥ ꯃꯁꯤꯡꯗꯣ ꯍꯣꯠꯀꯅꯣꯕ ꯍꯣꯏꯗ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯔꯤꯛꯁ ꯇꯧꯗꯣꯏꯅꯣ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯂꯧꯔꯤꯅꯣ ꯋꯤꯗ꯭ꯔꯣꯁꯦ ꯄꯔꯁꯦꯟꯇꯦꯖꯇ ꯑꯗꯨꯝ ꯆꯠꯂꯣ ꯄꯩꯁꯥ ꯃꯁꯤꯡꯗ ꯅꯠꯇꯕ ꯍꯣꯏꯗ ꯑꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯋꯤꯗ꯭ꯔꯣ ꯇꯧꯔꯤꯗꯣ ꯑꯦꯔꯥꯎꯟ 5%ꯒꯨꯝꯕ ꯋꯤꯗ꯭ꯔꯣ ꯇꯧꯔꯒ ꯃꯥꯒꯤ 20% ꯀꯥꯍꯧꯔꯒ ꯈꯔ ꯐꯪꯉꯤꯅ ꯃꯥꯅꯦꯗ ꯑꯣꯀꯦ 6% ꯂꯩꯕ 6% 80% ꯑꯗꯨ ꯔꯥꯏꯁꯀꯤꯒ ꯑꯗꯨꯒ ꯑꯣꯀꯦ 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 ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯠ 6% ꯄ꯭ꯔꯣꯐꯤꯠ ꯂꯩꯕ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯨꯅꯤ 2 to 4% ꯌꯧꯔꯗꯤ ꯑꯗꯨꯝ ꯂꯦꯞꯊꯣꯛꯄꯤꯔꯣ ꯅꯪꯒꯤ ꯄꯦ ꯑꯥꯎꯠꯇꯣ ꯉꯥꯏꯔꯣ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯑꯗꯨꯗ ꯅꯪꯒꯤ ꯃꯔꯛꯇꯨꯗ ꯅꯪꯒꯤ ꯑꯇꯣꯞꯄ ꯆꯦꯂꯦꯟꯖ ꯇꯔꯥ ꯀꯩꯅꯣ ꯐꯣꯀꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯉꯥꯏꯔ ꯑꯗꯨꯒꯤ ꯐ꯭ꯂꯣꯗꯨꯗ ꯆꯠꯂꯨ ꯑꯗꯣ ꯑꯦꯀꯥꯎꯟ ꯅꯪꯅ ꯐꯟꯗꯦꯗ ꯑꯦꯀꯥꯎꯟ ꯃꯥꯁꯇꯔ ꯑꯣꯜꯔꯦꯗꯤ ꯐꯟꯗꯦꯗ ꯑꯣꯏꯔꯕ ꯑꯦꯀꯥꯎꯟꯇꯣ 5-6 ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯏꯚꯟ ꯑꯦꯚ꯭ꯔꯤ 2 days ꯑꯦꯚ꯭ꯔꯤ 3 days ꯄꯦ ꯑꯥꯎꯠ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯂꯥꯛꯀꯅꯦꯕ ꯇꯞ ꯇꯞꯅ ꯑꯗꯨꯁꯨ ꯇꯞ ꯇꯞꯅ ꯅꯪꯅ ꯐꯣꯔꯁꯁꯨ ꯇꯧꯁꯟꯗꯕꯤꯗ ꯑꯗꯨꯗꯅꯦꯕ ꯅꯨꯡꯉꯥꯏꯔꯛꯀꯗꯣꯏꯁꯦ ꯍꯥꯏꯗꯤ ꯑꯦꯀꯥꯎꯟ ꯌꯥꯝꯃꯛꯄꯒꯤ ꯔꯣꯇꯦꯁꯟꯗꯣ ꯃꯥꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯪ 5% ꯌꯧꯗ ꯌꯥꯗꯦ 6% ꯌꯧꯗ ꯌꯥꯗꯦ ꯑꯣꯔ ꯏꯚꯟ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯔꯤꯕ 5Kꯒꯤ ꯑꯦꯀꯥꯎꯟꯇꯨꯗ ꯅꯪꯅ 6% ꯄ꯭ꯔꯣꯐꯤꯠ ꯂꯩꯔꯒ ꯃꯣꯏ ꯈꯔ ꯀꯥꯍꯧꯔꯒ ꯑꯦꯔꯥꯎꯟ 5% 4.5 ꯃꯌꯥ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯊꯪꯒꯤ ꯄꯦ ꯑꯥꯎꯠꯇ ꯅꯪ ꯑꯗꯨ ꯌꯧꯅꯤꯡꯉꯛꯑꯅꯦꯕ ꯑꯗꯨ ꯌꯧꯗ꯭ꯔꯒꯗꯤ ꯅꯉꯣꯟꯗ ꯕꯤꯠ ꯌꯥꯎꯔꯛꯑꯔꯣꯏꯕ ꯑꯗꯨ ꯇꯧꯒꯅꯨ
ꯑꯩꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯑꯗꯨ ꯁꯨꯡꯇꯧ ꯇꯧꯒꯅꯨ ꯑꯩ ꯍꯥꯏꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯣꯏꯈꯤꯕ ꯊꯕꯛ ꯑꯃꯅꯤꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯅꯪꯗꯣ 200 300 ꯅꯪꯒꯤ 5K ꯗꯨꯗꯩ ꯂꯧꯊꯣꯛꯑꯦ ꯍꯟꯗꯛ $100 ꯈꯛꯇꯪ ꯂꯧꯊꯣꯛꯄꯗꯨ ꯖꯁ 2% 3% ꯗꯨꯗ ꯅꯪ ꯄꯦꯟꯗꯕ ꯐꯥꯎꯔꯛꯀꯅꯦꯕꯀꯣ 150 200 ꯇꯗꯤ ꯌꯧꯍꯟꯒꯦ ꯑꯣꯔ 170 ꯂꯩꯕꯗꯣ ꯐ꯭ꯔꯦꯛꯁꯟ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ 180 ꯌꯧꯍꯟꯒꯦ 200 ꯌꯧꯍꯟꯒꯦ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯅ ꯈꯤꯇꯪ ꯁꯣꯏꯈꯤꯕꯗꯨꯅ ꯖꯞ 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 ꯁꯣꯏꯊꯔꯛꯀꯅꯦꯕ ꯑꯗꯨꯒ ꯍꯥꯟꯅ ꯅꯪꯅ ꯂꯧꯊꯣꯛꯈꯤꯕꯗꯨ ꯌꯧꯗ꯭ꯔꯒꯗꯤ ꯑꯃ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯨ ꯐꯤꯜ ꯇꯧꯔꯛꯄ ꯀꯥꯟꯗ ꯅꯁꯥ ꯅꯇꯣꯝꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯣ ꯑꯣꯀꯦ ꯍꯣꯏ ꯑꯩꯒꯤ ꯍꯧꯖꯤꯛ 2 to 3%ꯁꯦ ꯃꯣꯔ ꯗꯦꯟ ꯏꯅꯐꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯍꯧꯕꯅ ꯐꯩ ꯑꯩ ꯍꯧꯖꯤꯛ ꯆꯦꯂꯦꯟꯖꯇ ꯐꯣꯀꯁ ꯇꯧꯒꯦ ꯑꯁꯦꯡꯕꯩꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯝꯄꯜꯁꯔꯤ ꯐꯥꯎꯔꯛꯇꯣꯔꯝ ꯃꯥꯅꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯩꯌꯦꯕꯀꯣ ꯊꯥꯏꯅ ꯑꯩꯁꯦ ꯀꯩꯅꯣꯗꯒꯤ $50,000 ꯑꯦꯀꯥꯎꯟꯗꯒꯤ $2,300 ꯋꯤꯗ꯭ꯔꯣ ꯇꯧꯋꯦꯕ 4.23%. ꯑꯗꯨꯒ ꯅꯦꯛꯁ ꯋꯤꯗ꯭ꯔꯣꯁꯤꯗ ꯑꯩꯁꯦ 1,300 ꯌꯧꯔꯦꯕꯀꯣ ꯄ꯭ꯔꯣꯐꯤꯠꯁꯦ ꯑꯗꯨꯗ ꯃꯃꯥꯡ ꯊꯥꯗ ꯑꯣꯔ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯄꯦ ꯑꯥꯎꯠꯇꯨꯗ 2,000 ꯍꯦꯟꯈꯤꯕꯅꯤꯅ ꯍꯟꯗꯛꯁꯨ ꯃꯗꯨ ꯌꯧꯗ꯭ꯔꯒꯗꯤ ꯄꯤꯛꯄꯣꯏ ꯀꯩꯕꯣꯏ ꯄꯦꯟꯗꯕ ꯑꯃ ꯐꯥꯎꯕꯗꯨꯅ 2,000 ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯗꯨꯒꯤ ꯄꯦ ꯑꯥꯎꯠ ꯂꯧꯊꯣꯛꯄꯁꯨ ꯉꯝꯗꯦ ꯄ꯭ꯂꯁ ꯑꯦꯀꯥꯎꯟꯗꯨꯁꯨ ꯃꯥꯡꯉ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯅꯠꯇꯦ 3-4ꯔꯛ ꯁꯨꯔꯦ ꯑꯩꯅ ꯁꯣꯏꯔꯤꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯄꯦ ꯑꯥꯎꯠꯇꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯒ ꯌꯥꯔꯤꯈꯩ ꯀꯝꯄꯤꯌꯔ ꯇꯧ let it be it's a new month new day new week or ꯍꯣꯏ new payout ꯑꯗꯨꯃꯥꯏꯅ ꯆꯠꯂꯨ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯣꯄꯔ ꯖꯔꯅꯦꯂꯤꯡ ꯇꯧꯔꯤꯀꯣ ꯇꯧꯔꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯦꯂꯦꯟꯖ ꯄꯥꯏꯔꯤꯕ ꯑꯦꯀꯥꯎꯟ ꯑꯅꯤꯗꯣ ꯐꯦꯁ 1ꯗ ꯂꯣꯏ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩ ꯐꯦꯁ 1ꯗ ꯂꯩꯌꯦꯗ ꯐꯦꯁ 1ꯒꯤ ꯐꯦꯁ 1ꯒꯤ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯗ꯭ꯔꯣ ꯗꯥꯎꯟꯗ ꯂꯩꯌꯦꯗ ꯍꯧꯖꯤꯛ ꯗ꯭ꯔꯣ ꯗꯥꯎꯟ ꯂꯩ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯅ ꯄꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯁꯛ ꯃꯦꯅꯦꯖꯃꯦꯟꯗꯣ ꯅꯪ ꯐꯣꯂꯣ ꯇꯧꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯔꯤꯃꯥꯏꯟ ꯇꯧꯔꯛꯀꯦ ꯐꯦꯁ 1ꯗ ꯅꯪꯒꯤ ꯑꯣꯏꯅꯅꯤꯀꯣ ꯗꯤꯁ ꯏꯁ ꯅꯣꯠ ꯐꯣꯔ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯃꯥꯒꯤ ꯁ꯭ꯇꯦꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤ ꯗꯤꯁ ꯏꯁ ꯅꯣꯠ ꯐꯣꯔ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯅꯪꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯐꯦꯁ 1ꯗ ꯂꯩꯔꯕ ꯑꯣꯜꯋꯦꯁ ꯔꯤꯛꯁ 2% ꯑꯥꯏꯗꯔ ꯗ꯭ꯔꯣ ꯗꯥꯎꯟ ꯑꯣꯔ ꯄ꯭ꯔꯣꯐꯤꯠ ꯂꯩꯒꯦꯔꯥ 2% ꯑꯗꯨꯝ ꯔꯤꯛꯁ ꯇꯧ ꯐꯦꯁ 2ꯗ ꯂꯩꯔꯕ 1.5% ꯔꯤꯛꯁ ꯇꯧ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯣꯏꯗ ꯑꯗꯨꯒ 100ꯗ ꯂꯩꯕ ꯑꯦꯀꯥꯎꯟꯗꯣ ꯑꯣꯜꯔꯦꯗꯤ ꯄꯥꯁ ꯇꯧꯔꯕ ꯑꯦꯀꯥꯎꯟ ꯄꯦ ꯑꯥꯎꯠ ꯂꯧꯊꯣꯛꯄ ꯌꯥꯕ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨꯗꯗꯤ 0.5 ꯃꯦꯛꯁꯤꯃꯝ ꯔꯤꯛꯁ ꯄꯔ ꯇ꯭ꯔꯦꯗ ꯃꯦꯛꯁꯤꯃꯝ ꯔꯤꯛꯁ ꯑꯗꯨꯁꯨ ꯅꯪꯅ 30 ꯃꯤꯅꯠꯀꯤ ꯑꯕꯞꯇ ꯆꯪꯕ ꯇ꯭ꯔꯦꯗ ꯑꯣꯏꯔꯒꯗꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯣ ꯑꯗꯨꯒ ꯅꯪꯅ 5 ꯃꯤꯅꯠ ꯑꯗꯒꯤ 15 ꯃꯤꯅꯠ 1 ꯃꯤꯅꯠꯇ ꯆꯪꯉꯛꯑꯕ 0.5 ꯔꯤꯛꯁ ꯁꯨꯡꯌꯧ ꯌꯧꯒꯅꯨ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯗ꯭ꯔꯣ ꯗꯥꯎꯟ ꯆꯠꯈꯤꯕ ꯈꯪꯍꯧꯔꯣꯏ ꯃꯥꯅꯦ ꯕꯛ ꯕꯛ ꯃꯥ ꯈꯟꯅꯤ ꯈꯔꯗꯤ ꯆꯠꯂꯨꯔꯦ ꯈꯪꯉꯤ ꯆꯠꯂꯦ ꯑꯗꯨꯅ ꯑꯗꯨꯁꯨ ꯌꯧꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗ ꯐꯅꯌꯥꯝꯅ ꯑꯗꯨꯗ ꯗ꯭ꯔꯣ ꯗꯥꯎꯟ ꯐꯅꯌꯥꯝ ꯂꯩꯔꯛꯑꯁꯨ ꯑꯩ ꯆꯤꯡꯈꯠꯀꯦ ꯁꯤ ꯇꯧꯒꯦ ꯑꯗꯨ ꯐꯥꯎꯔꯛꯄ ꯌꯥꯗꯦ ꯑꯗꯨꯝ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ 0.5 ꯃꯦꯛꯁꯤꯃꯝ ꯑꯗꯨꯗꯩ ꯁꯨꯡ ꯍꯦꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯁꯇꯔ ꯑꯦꯀꯥꯎꯟꯁꯦ ꯍꯧꯖꯤꯛꯀꯤ ꯄꯥꯁ ꯇꯧꯔꯛꯄ ꯑꯦꯀꯥꯎꯟꯁꯦ ꯋꯤꯛ ꯑꯃꯗ ꯃꯦꯛꯁꯤꯃꯝ ꯇ꯭ꯔꯦꯗ 3ꯗꯩ ꯍꯦꯟꯅ ꯆꯪꯕ ꯌꯥꯗꯦ ꯖꯁ 1 ꯋꯤꯛꯇꯀꯣ ꯃꯟꯗꯦ ꯇꯨ ꯐ꯭ꯔꯥꯏꯗꯦꯁꯤꯗ ꯅꯪꯒꯤ ꯄꯥꯁ ꯇꯧꯔꯕ ꯑꯦꯀꯥꯎꯟꯗꯣ ꯃꯦꯛꯁꯤꯃꯝ ꯔꯤꯛꯁ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯦꯟ ꯃꯦꯛꯁꯤꯃꯝ ꯇ꯭ꯔꯦꯗꯁꯤꯅ ꯅꯣꯡꯃꯒꯤ ꯃꯦꯛꯁꯤꯃꯝ 1 ꯇ꯭ꯔꯦꯗ ꯋꯤꯛ ꯑꯃꯒꯤ ꯃꯦꯛꯁꯤꯃꯝ 3 ꯇ꯭ꯔꯦꯗꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯒꯅꯨ ꯍꯣꯏ ꯑꯥꯏꯗꯔ ꯇꯤ ꯄꯤ ꯑꯣꯔ ꯁ꯭ꯇꯣꯞ ꯂꯣꯁ ꯍꯣꯏ ꯑꯗꯨꯒ ꯆꯦꯂꯦꯟꯖ ꯑꯦꯀꯥꯎꯟꯗꯨꯗꯤ ꯑꯗꯨꯝ ꯃꯦꯛꯁꯤꯃꯝ 2 ꯇ꯭ꯔꯦꯗ ꯄꯔ ꯗꯦ ꯀꯣ ꯑꯗꯨꯒ ꯑꯦꯀꯥꯎꯟ ꯑꯃꯒꯤ ꯃꯦꯛꯁꯤꯃꯝ 5 ꯇ꯭ꯔꯦꯗꯀꯨꯝꯕ ꯑꯗꯨꯝ ꯌꯥꯏꯅ ꯈꯜꯂꯦ ꯆꯦꯂꯦꯟꯖꯀꯤꯗꯨꯗꯤ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪ ꯇꯧꯗꯣꯏꯁꯦ ꯅꯪꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯗ ꯄꯥꯁ ꯇꯧꯕꯗꯣ ꯄꯥꯁ ꯇꯧꯔꯒ ꯂꯩꯕ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨꯝ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ $10 $20 ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯦ ꯑꯥꯎꯠ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯏ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯧꯕ ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯐꯣꯀꯁ ꯇꯧꯁꯜꯂꯨ ꯅꯪꯒꯤ ꯐꯣꯀꯁꯁꯦ ꯑꯅꯧꯕ ꯆꯦꯂꯦꯟꯖ ꯂꯩꯕ ꯑꯅꯧꯕ ꯄꯥꯁ ꯇꯧꯕꯗ ꯐꯣꯀꯁ ꯇꯧ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯕꯦꯁ ꯃꯦꯊꯠꯅꯦ ꯍꯣꯏꯅꯦ ꯑꯣꯀꯦ ꯑꯗꯨꯃ ꯂꯩꯔꯦ
ꯑꯗꯨꯒ ꯎꯝ, ꯅꯪꯒꯤ ꯇꯦꯛꯅꯤꯀꯦꯜꯂꯤ ꯀꯔꯤ ꯍꯪꯅꯤꯡꯕ ꯀꯩ ꯂꯩꯒꯦ ꯇꯦꯛꯅꯤꯀꯦꯜꯗ ꯅꯪꯅ ꯎꯠꯅꯤꯡꯕ ꯑꯩꯉꯣꯟꯗ ꯎꯠꯅꯤꯡꯕ ꯁꯤ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯣꯔ ꯅꯪꯅ ꯍꯪꯅꯤꯡꯕ ꯀꯩ ꯂꯩ? ꯍꯣꯏ, ꯍꯪꯒꯦꯗ. ꯎꯝ, ꯎꯝ. 음. ꯗꯥꯗꯥ ꯁꯤꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯐꯦꯁꯁꯦ ꯗꯦꯜꯂꯤꯒꯤꯁꯤꯗ ꯐꯦꯁꯁꯦ ꯕꯦꯔꯤꯁ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ. ꯀꯩꯅꯣ ꯇꯧ ꯍꯥꯟꯅꯅꯦ ꯗ꯭ꯔꯣꯋꯤꯡ ꯃꯌꯥꯝꯗꯣ ꯍꯥꯏꯠ ꯑꯝꯇ ꯊꯝꯃꯣ. ꯍꯣꯏ. ꯁꯦꯁꯟꯗꯁꯨ ꯍꯥꯏꯠ ꯊꯝꯃꯣ. ꯍꯥꯏꯔꯣ. ꯍꯣꯏꯗ. ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯁ ꯑꯃ ꯐꯦꯁ ꯐꯦꯁ ꯂꯥꯛꯄꯁꯤꯗ ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯒꯤ ꯑꯩꯅ ꯎꯕꯁꯦ ꯎꯝ, ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯥꯒꯤ ꯐꯦꯁꯁꯤꯒ ꯀꯦꯟꯗꯜ ꯑꯃ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯩꯅ ꯕꯦꯔꯤꯁꯅꯦ ꯈꯟ ꯇꯥꯔꯒꯗꯤ ꯀꯦꯟꯗꯜ ꯑꯃ ꯎꯕ ꯀꯥꯟꯗ ꯑꯗꯨꯝ ꯁꯤꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯑꯣꯔꯗꯔ ꯕ꯭ꯂꯣꯛꯁꯤꯗꯒꯤ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯁꯤ ꯁꯦꯝꯃꯤꯅꯦ ꯑꯗꯨ ꯁꯤꯗꯩꯗꯤ ꯀꯨꯝꯕ ꯌꯥꯔꯦ ꯎꯝ, ꯑꯗꯨꯃꯥꯏꯅ ꯎꯕꯒꯨꯝꯕ ꯎꯝ, ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯌꯦꯡꯉꯒꯗꯤ ꯎꯝ, ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯑꯦꯛꯖꯦꯛ ꯑꯩꯅ ꯉꯥꯏꯗꯣꯏꯁꯤꯁꯦ ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯌꯦꯡꯉꯒꯗꯤ ꯃꯥꯒꯤ ꯏꯁꯇ꯭ꯔꯛꯆꯔꯗꯗꯤ ꯈꯪꯕ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯗꯤ ꯑꯩꯅ ꯉꯥꯏꯁꯤ ꯀꯩꯅꯣꯁꯤ ꯈꯪꯖꯗꯕ ꯎꯝ, ꯁꯤꯁꯦ ꯇꯧꯋꯦ ꯑꯗꯨꯒ ꯂꯋꯥꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯒꯤ ꯍꯥꯏꯌꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯒꯤ ꯑꯗꯨꯗ ꯌꯦꯡꯉꯒ ꯂꯋꯥꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯒꯤ ꯁꯥꯒꯠꯂꯛꯑꯒꯅ ꯑꯃꯨꯛ ꯍꯦꯛ ꯆꯥꯟꯅꯕꯒꯨꯝꯕ. ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯝꯇꯪ ꯔꯤꯄꯤꯠ ꯇꯧꯔꯛꯑꯣ. ꯍꯥꯏꯌꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯒꯤ ꯃꯥꯒꯤ ꯏꯁꯇ꯭ꯔꯛꯆꯔꯒ ꯐꯦꯁꯀ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯑꯩꯉꯣꯟꯗ ꯈꯪꯖꯕꯤ ꯑꯃ ꯂꯩꯔꯒ ꯁꯤ ꯕꯨꯂꯤꯁ ꯑꯣꯏꯕ ꯌꯥꯏ ꯐꯦꯁꯁꯦ ꯍꯧꯖꯤꯛꯁꯦ ꯕꯨꯂꯤꯁꯀꯤ ꯑꯦꯛꯁꯄꯥꯟꯁꯟ ꯃꯇꯝꯅꯦ ꯍꯥꯏꯔꯗꯤ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯑꯗꯨꯒꯤ ꯀꯦꯟꯗꯜꯗꯨ ꯂꯋꯥꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯒꯤ ꯁꯥꯒꯠꯂꯛꯄꯒꯨꯝꯕ ꯎꯝ, ꯍꯥꯏꯗꯤ ꯆꯪꯕꯩ ꯉꯥꯏꯕꯒꯨꯝꯕꯁꯦ ꯑꯗꯨꯀꯥꯟꯗꯅ ꯑꯃꯨꯛ ꯆꯥꯟꯅꯕꯒꯨꯝꯕ ꯎꯝ, ꯑꯗꯒꯤ ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯍꯦꯛ ꯌꯦꯡꯉꯒꯅ ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯒꯤ ꯊꯣꯛꯑꯒꯁꯨ ꯍꯥꯏꯗꯤ ꯀꯩ ꯉꯥꯏꯅꯣ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯁꯣꯏꯍꯟꯕꯗꯣ ꯎꯝ. ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯉꯥꯏꯔꯒꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯝꯇꯪ ꯄꯤ ꯉꯝꯒꯗ꯭ꯔꯥ? ꯉꯝꯅꯤꯗ. ꯑꯝꯇꯪ ꯎꯠꯂꯛꯎꯅꯦ ꯑꯦꯛꯖꯥꯝꯄꯜ. ꯖꯤꯌꯨꯗ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦꯗ. ꯑꯃ ꯍꯦꯛꯇ ꯌꯥꯏ, ꯑꯃ ꯍꯦꯛꯇ ꯌꯥꯏ. ꯍꯣꯏꯗ. ꯗ ꯁꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯦ ꯕꯨꯂꯤꯁꯅꯦꯕꯀꯣ. ꯎꯝ, ꯑꯗꯣ ꯁꯤꯒꯤ ꯕꯨꯂꯤꯁꯀꯤ ꯃꯥꯔꯀꯦꯠꯁꯤꯗ ꯑꯩ ꯉꯁꯤꯁꯦ ꯃꯥꯁꯦ ꯕꯨꯂꯤꯁꯅꯦ ꯁꯤꯁꯨ ꯏꯁꯇ꯭ꯔꯛꯆꯔꯁꯦ ꯕ꯭ꯔꯦꯛ ꯇꯧꯔꯦ ꯑꯗꯣ ꯎꯝ, ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯒꯤ ꯁꯤꯒꯤ ꯀꯦꯟꯗꯜ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯁꯤꯗꯒꯤ ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯒꯤ ꯉꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯄꯨꯂꯤꯁꯀꯤ ꯔꯤꯌꯦꯛꯁꯟ ꯄꯤꯕꯁꯦ ꯉꯥꯏꯗꯣꯏꯅꯦꯕ ꯑꯩ ꯔꯤꯇ꯭ꯔꯦꯁꯃꯦꯟ ꯑꯣꯏꯅ. ꯑꯦꯛꯁꯄꯥꯟꯁꯟ ꯑꯣꯏꯅ ꯑꯣ, ꯕꯤꯖꯤꯅꯦꯁ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯎꯝ. ꯀꯩꯒꯤ ꯑꯗꯨꯗꯒꯤ ꯅꯪꯅ ꯑꯦꯛꯁꯄꯥꯟꯁꯟ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯁꯦ ꯅꯪꯅ ꯀꯔꯤ ꯌꯧꯒꯦ ꯈꯟꯖꯕꯩꯅꯣ? ꯃꯥꯒꯤ ꯐꯤꯕꯣꯅꯥꯆꯤꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯥꯒꯤ ꯁꯤꯁꯦ ꯑꯩꯅ ꯔꯤꯇ꯭ꯔꯦꯁꯃꯦꯟ ꯑꯣꯏꯅ ꯎꯔꯛꯑꯦꯕ ꯑꯗꯨꯒꯤ ꯕꯨꯂꯤꯁꯁꯦ ꯔꯤꯇ꯭ꯔꯦꯁꯃꯦꯟꯁꯦ ꯀꯔꯝꯕ ꯔꯦꯟꯖꯀꯤ ꯔꯤꯇ꯭ꯔꯦꯁꯃꯦꯟꯅꯣ ꯍꯥꯏꯔꯣ? ꯃꯥꯒꯤ ꯐꯤꯕꯣꯅꯥꯆꯤꯒꯤ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯔꯛꯄ ꯀꯥꯟꯗ ꯑꯣ, ꯑꯗꯨꯒꯤ ꯂꯣꯗꯨꯗꯩꯅ ꯁꯤꯒꯤ ꯍꯥꯏꯐꯧꯁꯤꯗ ꯄꯥꯔꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯃꯥꯒꯤ ꯎꯝ, ꯁꯤꯒꯤ ꯄꯣꯏꯟ ꯑꯦꯔꯤꯌꯥ ꯁꯤ 786ꯀꯨꯝꯕꯁꯤ 61 8ꯀꯨꯝꯕ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯎꯝ, ꯑꯗꯨꯗꯒꯤ ꯑꯗꯨꯋꯥꯏꯐꯥꯎ ꯔꯤꯇ꯭ꯔꯦꯁꯃꯦꯟ ꯂꯥꯛꯑꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯥ ꯃꯊꯛꯇ ꯑꯦꯛꯁꯄꯥꯟꯁꯟ ꯀꯥꯕꯗꯧꯅ ꯎꯔꯦ ꯁꯤꯒꯤ 1 ꯑꯋꯥꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯤꯗ. ꯑꯥꯗ ꯑꯗꯨꯃꯥꯏꯅ ꯎꯝ, ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯀꯦꯟꯗꯜ ꯑꯃꯕꯨ ꯁꯤꯗ ꯑꯩ ꯉꯁꯥꯏꯁꯨ ꯀꯦꯟꯗꯜ ꯑꯃꯕꯨ ꯊꯣꯛꯑꯝꯃꯗꯤ ꯑꯗꯨꯝ ꯁꯤꯗꯁꯨ ꯑꯩ ꯕꯥꯏ ꯆꯪꯒꯦ ꯈꯜꯂꯝꯃꯦꯕ ꯉꯁꯥꯏ ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯑꯣꯏꯔꯝꯃꯒꯗꯤ ꯎꯝ, ꯎꯝ.
ꯑꯗꯨꯕꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯨꯝ ꯁꯣꯏꯕꯁꯦ ꯑꯗꯨꯝ ꯁꯣꯏꯕ ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯊꯣꯛꯀꯜꯂꯦ ꯑꯗꯨꯗꯒꯤ ꯀꯦꯟꯗꯜ ꯀ꯭ꯂꯣꯖꯤꯡꯁꯤ ꯉꯥꯏ ꯉꯝꯃꯛꯇꯕꯒꯨꯝꯕ ꯍꯥꯏꯗꯤ 1 ꯑꯋꯥꯔ 1 ꯑꯋꯥꯔ 2 ꯑꯋꯥꯔ 3 ꯑꯋꯥꯔꯒ ꯑꯣꯏꯔꯛꯑꯒꯗꯤ ꯑꯗꯒꯤ ꯀꯦꯟꯗꯜ ꯑꯃꯒ ꯁꯝꯅ ꯍꯥꯏꯔꯒ ꯁꯤꯗꯁꯨ ꯁꯤꯁꯦ ꯏꯟꯇꯔꯅꯦꯠ ꯕ꯭ꯔꯦꯛ ꯏꯁꯇ꯭ꯔꯛꯆꯔ ꯑꯣꯏꯅ ꯎꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯤꯒꯤ ꯑꯣꯔꯗꯔ ꯕ꯭ꯂꯣꯛꯁꯤꯗꯒꯤ ꯕ꯭ꯔꯦꯀꯞ ꯕ꯭ꯂꯣꯛ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯁꯤꯁꯦ ꯔꯦꯁꯄꯦꯛ ꯇꯧꯔ ꯀꯨꯝꯍꯩꯅꯤ ꯁ꯭ꯋꯥꯏ ꯌꯧꯁꯜꯂꯦ ꯑꯗꯨꯗꯤ ꯂꯟꯗꯟꯗꯩ ꯁꯤꯗꯩ ꯑꯃꯨꯛ ꯀꯨꯝꯕ ꯌꯥꯏꯒꯨꯝꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯍꯜꯂꯛꯄꯒꯨꯝꯕ ꯍꯥꯏ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯌꯦꯡꯉꯛꯑꯒꯅ ꯑꯃꯨꯛ ꯑꯗꯣ ꯁꯤꯒꯤ ꯑꯗꯨꯗꯩ ꯃꯥꯒꯤ ꯇꯥꯏꯝ ꯐ꯭ꯔꯦꯝ 2 ꯑꯋꯥꯔ 3 ꯑꯋꯥꯔ ꯃꯌꯥꯝꯁꯤꯒꯤ ꯌꯦꯡꯉꯛꯄ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯀꯣꯛ ꯁꯤꯗꯅ ꯁꯤ ꯕ꯭ꯔꯦꯛꯑꯞ ꯕ꯭ꯂꯣꯛ ꯎꯕꯒꯨꯝꯕ ꯑꯗꯒꯤ 3 ꯑꯋꯥꯔ 4 ꯑꯋꯥꯔꯗꯅ ꯑꯃꯨꯛ ꯎꯔꯛꯇꯕ 4 ꯑꯋꯥꯔ ꯑꯗꯨꯝ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯚꯔꯑꯣꯜ ꯐꯦꯁꯁꯦ ꯕꯨꯂꯤꯁꯅꯦꯁ ꯑꯣꯏꯅ ꯈꯜꯂꯒ ꯃꯥꯒꯤ ꯕꯨꯂꯤꯁꯅꯦꯁꯇꯨꯒꯤ ꯆꯥꯟꯅꯕ ꯂꯥꯋꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯐꯪꯉꯒꯗꯤ 15-20 ꯄꯤꯞꯁ ꯃꯥꯒꯤ ꯗꯦꯂꯤ ꯑꯦꯚꯔꯦꯖ ꯗꯦꯂꯤ ꯔꯦꯟꯖꯁꯦ ꯑꯗꯨꯝ 40-50 ꯑꯗꯨꯝ ꯇꯠꯄꯅꯤꯅ ꯑꯩꯅ ꯂꯥꯋꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯒꯤ ꯕꯨꯂꯤꯁꯅꯦꯁ ꯑꯣꯏꯇꯥꯔꯒꯗꯤ ꯆꯦꯜꯂꯝꯗꯥꯏ ꯃꯥꯒ ꯆꯥꯟꯅꯕ ꯃꯥꯒꯤ ꯐꯦꯁꯇꯨꯒ ꯆꯥꯟꯅꯕ ꯂꯥꯋꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯩ ꯑꯗꯨꯃꯥꯏꯅ ꯂꯥꯋꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯕ꯭ꯔꯦꯛ ꯏꯁꯇ꯭ꯔꯛꯆꯔ ꯐꯪꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯐꯪꯉꯀꯥꯟꯗ ꯆꯪꯉꯛꯑꯒꯅ ꯑꯃꯨꯛ ꯆꯨꯝꯕ 15-20 ꯄꯤꯞꯁꯇ ꯂꯣꯏꯁꯤꯟꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅ ꯑꯃꯨꯛ ꯆꯥꯟꯅꯕ ꯑꯗꯒꯤ ꯍꯥꯏꯌꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯑꯗꯨꯝ ꯗꯥꯃꯅꯤꯟ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯆꯪꯅꯤꯡꯉꯦꯅ ꯗꯥꯃꯅꯤꯟ ꯆꯪꯉꯤ ꯑꯗꯨꯃꯥꯏꯅ ꯆꯪꯅꯕ 1 ꯑꯋꯥꯔꯗ ꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨ ꯉꯥꯏꯔꯒꯅ ꯀꯦꯟꯗꯜꯁꯦ ꯁꯤꯁꯨ ꯀꯦꯟꯗꯜꯁꯦ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯆꯪꯅꯤꯡꯗꯣꯏꯅꯦꯕ ꯁꯤ ꯀꯦꯟꯗꯜꯁꯤꯗ 1 ꯑꯋꯥꯔ ꯎꯕ ꯀꯥꯟꯗ ꯑꯁꯤꯁꯦ ꯌꯥꯗꯕ ꯕꯥꯏꯔꯣ ꯁꯦꯜ ꯆꯪꯉꯤꯁꯦ ꯁꯤꯒꯤ ꯁꯤꯅꯥꯔꯤꯑꯣꯁꯤꯗ ꯍꯥꯏꯔꯒꯅ ꯁꯦꯜ ꯆꯪꯅꯤꯡꯗꯕꯗ ꯁꯤ ꯎꯔꯛꯄ ꯀꯥꯟꯗ ꯁꯤ ꯀꯦꯟꯗꯜꯁꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯃ ꯊꯦꯡꯅꯕ ꯍꯥꯏꯔꯒꯗꯤ 1 ꯑꯋꯥꯔꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯆꯨꯝꯗꯣꯏꯅꯦꯕꯀꯣ 1 ꯑꯋꯥꯔꯗ ꯑꯩꯁꯦ ꯇ꯭ꯔꯦꯠꯁꯦ ꯆꯪꯈ꯭ꯔꯦꯕꯀꯣ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯠꯇ ꯁꯝꯅ ꯍꯥꯏꯔ ꯁ꯭ꯋꯥꯏꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯔ ꯁ꯭ꯋꯥꯏ ꯆꯪꯈꯤꯕ ꯀꯥꯟꯗ ꯁ꯭ꯋꯥꯏ ꯌꯧꯔꯦ ꯍꯥꯏꯗꯅ ꯁꯤ ꯍꯜꯂꯛꯄꯁꯤꯗ ꯑꯩꯁꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯑꯅꯦꯕ ꯁꯤꯒꯤ ꯄꯨꯡ 4-5ꯃꯨꯛ ꯍꯜꯂꯛꯄꯁꯤꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯑꯅꯦꯕ ꯈꯨꯠ ꯂꯦꯡꯉꯛꯑꯅꯦꯕ ꯑꯗꯨꯗꯩ ꯁꯤꯒꯤ ꯋꯥ ꯅꯠꯇꯕ ꯑꯩ ꯃꯃꯥꯡꯗ ꯆꯪꯉꯝꯃꯦ ꯑꯗ ꯁꯤꯗ ꯑꯗꯨꯝ ꯁꯤ ꯍꯜꯂꯛꯄꯁꯤ ꯔꯤꯇ꯭ꯔꯦꯁꯃꯦꯟꯅꯦ ꯈꯪꯉꯒꯁꯨ ꯄꯨꯡ 4-5 ꯁꯨꯝ ꯀꯨꯝꯁꯤꯜꯂꯛꯑꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯄꯒꯨꯝꯕ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯖꯁ ꯅꯪ ꯆꯪꯈ꯭ꯔꯕ ꯍꯥꯏꯗ꯭ꯔ ꯇꯦꯛ ꯌꯣꯔ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯦꯡꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯒꯅꯨ ꯑꯣꯜꯋꯦꯁ ꯐꯅꯌꯥꯝ ꯍꯜꯂꯛꯀꯦꯔꯥ ꯐꯅꯌꯥꯝ ꯆꯦꯟꯈꯤꯒꯦꯔꯥ TP ꯊꯦꯡꯉꯝꯗꯧꯕ 1 ꯄꯤꯞꯇꯪ ꯋꯥꯠꯀꯦꯔꯥ ꯅꯪ ꯑꯗꯨ ꯍꯥꯏꯗꯤ TP ꯌꯣꯔ ꯁ꯭ꯇꯣꯞ ꯂꯣꯁ ꯐꯖꯅ ꯃꯥ ꯊꯦꯡꯖꯗ꯭ꯔꯤ ꯐꯥꯎꯕ ꯀꯩꯝ ꯇꯧꯒꯅꯨ ꯇꯧꯅꯤꯡꯉꯛꯀꯅꯤ ꯇꯧꯅꯤꯡꯉꯛꯏꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯃꯔꯛꯇ ꯌꯦꯡꯉꯨꯕꯩꯅꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ TP ꯊꯦꯡꯉꯕ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯦꯡꯉꯤꯕ ꯌꯥꯝ ꯌꯦꯡꯅꯤꯡꯉꯒꯅ TPꯒꯤ ꯂꯦꯚꯦꯜꯗꯨꯗ ꯅꯠꯇ꯭ꯔꯒ TPꯒꯤ ꯂꯦꯚꯦꯜꯗꯨꯒ ꯁ꯭ꯇꯣꯞ ꯂꯣꯁꯀꯤ ꯂꯦꯚꯦꯜꯗꯨꯒꯗ ꯑꯦꯂꯔꯠ ꯊꯝꯖꯜꯂꯣ ꯑꯃ ꯊꯦꯡꯕꯗ ꯈꯣꯡꯉꯛꯑꯅꯤ ꯑꯗꯨꯝ ꯀꯥꯟꯗ ꯈꯛꯇꯪ ꯌꯦꯡꯉꯨ ꯍꯣꯏꯗ ꯑꯗꯨꯒ ꯑꯁꯤꯒꯤꯁꯤꯗ ꯍꯥꯏꯔꯛꯀꯦ ꯅꯪꯅ ꯁꯤꯗ ꯁꯦꯜ ꯆꯪꯅꯤꯡꯉꯝꯃꯦ ꯍꯥꯏꯕꯗꯣ ꯉꯔꯥꯡꯒꯤꯗꯨꯗ ꯍꯣꯏ ꯃꯨꯠꯊꯠꯂꯣꯔ ꯑꯗ ꯃꯨꯠꯊꯠꯂꯣ ꯌꯥꯔꯦ ꯌꯥꯔꯦ ꯍꯣꯏ GUꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯅꯦꯗ First of all, 1 ꯑꯋꯔꯁꯤꯒꯤ ꯑꯣꯏꯅꯅꯦ 1 ꯑꯋꯔꯁꯤꯒꯤ ꯑꯣꯏꯅ ꯍꯣꯏ ꯁꯤꯗꯒꯤ ꯁ꯭ꯋꯥꯏꯐꯥꯎ ꯀꯨꯝꯃꯝꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯒꯤ ꯂꯣꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯑꯝꯃꯒ ꯆꯠꯈꯤꯕ ꯌꯥꯏ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯕꯠ ꯅꯪꯅ ꯌꯦꯡꯗꯣꯏꯁꯦ ꯁꯤꯒꯤ 1 ꯑꯋꯔꯒꯤ ꯁꯤꯐꯥꯎ ꯀꯥꯔꯨꯔꯦ ꯁꯤꯒꯤ ꯒꯦꯞ ꯃꯦꯜꯂꯝꯃꯦ ꯑꯗꯨꯒ ꯀꯨꯝꯕ ꯍꯧꯔꯦ ꯁꯤ ꯀꯨꯝꯕ ꯍꯧꯕꯗ ꯁꯤꯒꯤ 1 ꯑꯋꯔꯁꯤꯒꯤ ꯑꯣꯏꯅ ꯕ꯭ꯔꯦꯛ ꯑꯣꯐ ꯁ꯭ꯇ꯭ꯔꯛꯆꯔ ꯊꯣꯛꯑꯕ꯭ꯔꯥ ꯊꯣꯛꯇ꯭ꯔꯤ
ꯊꯣꯛꯇ꯭ꯔꯤꯀꯣ ꯊꯣꯛꯇ꯭ꯔꯤ ꯄ꯭ꯂꯁ ꯁꯤꯗꯩꯅ ꯁꯤꯐꯧꯁꯦ ꯐꯦꯌꯔ ꯚꯦꯂꯨ ꯒꯦꯞꯅꯦ ꯑꯦꯟ ꯑꯒꯦꯟ ꯁꯤꯗꯩꯅ ꯁꯤꯐꯧꯁꯦ ꯀꯩꯅꯣ ꯑꯣꯔꯗꯔ ꯕ꯭ꯂꯣꯛꯅꯦ ꯑꯁꯤ ꯃꯈꯥꯗ ꯕ꯭ꯔꯦꯛ ꯇꯧꯔꯕ꯭ꯔꯥ ꯇꯧꯗ꯭ꯔꯤ 1 hour ꯁꯤ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ 1 hour ꯈꯛꯇꯪ ꯌꯦꯡꯕ ꯃꯇꯝꯗꯁꯨ 1 hourꯒꯤ ꯃꯈꯥ ꯇꯥꯕ ꯅꯠꯇꯕ 1 hourꯒꯤ ꯃꯊꯛ ꯅꯠꯇꯕ ꯖꯁ ꯑꯣꯡꯂꯤ 1 hour ꯁꯤꯗꯐꯥꯎꯗ ꯁꯦꯜ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯐꯣꯔꯝ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯦꯜꯗꯤ ꯆꯠꯈꯤꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃꯗꯤ ꯎꯔꯦ ꯕꯠ ꯀꯟꯐꯔꯃꯦꯁꯟꯗꯤ ꯐꯪꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ 1 hour ꯁꯤꯒꯤ ꯑꯣꯏꯅ ꯕ꯭ꯔꯦꯛ ꯑꯣꯐ ꯁ꯭ꯇꯔꯛꯆꯔꯁꯨ ꯎꯗ꯭ꯔꯤ ꯑꯣꯔ ꯁꯤꯒꯤ ꯑꯣꯔꯗꯔ ꯕ꯭ꯂꯣꯛ ꯒꯦꯞ ꯃꯈꯥꯗ ꯀ꯭ꯂꯣꯖ ꯇꯧꯕ ꯎꯗ꯭ꯔꯤ ꯑꯗꯨꯗ why must you take for sale first question ꯍꯣꯏ ꯁꯤꯒꯤ ꯂꯥꯋꯔ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯂꯦꯠꯁꯦ 15 ꯍꯥꯏꯔꯣ 15ꯒꯤ ꯀꯩꯒꯤꯗꯐꯥꯎꯗ ꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕ 15ꯒꯤꯗꯤ ꯁꯤ ꯑꯍꯥꯟꯕ ꯁ꯭ꯋꯤꯡ ꯂꯣꯅꯤꯗꯅ ꯑꯍꯥꯟꯕ ꯁ꯭ꯋꯤꯡ ꯂꯣꯁꯤꯗꯤ ꯕ꯭ꯔꯦꯛ ꯇꯧꯔꯦ ꯁꯣ ꯗꯤꯁ ꯏꯁ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯦꯟꯖ ꯑꯣꯐ ꯀꯦꯔꯦꯛꯇꯔ ꯑꯗꯨꯒ ꯁꯤ ꯃꯤꯠ ꯅꯥꯏꯠ ꯑꯣꯄꯅꯤꯡꯅꯤ ꯃꯤꯠ ꯅꯥꯏꯠ ꯑꯣꯄꯅꯤꯡ ꯊꯦꯡꯉꯝꯃꯒ ꯃꯊꯛ ꯀꯥꯈ꯭ꯔꯤꯅꯦꯕ ꯑꯗꯨꯒ 15 ꯃꯤꯅꯠꯀꯤ ꯁꯤꯒꯤ ꯑꯣꯔꯗꯔ ꯕ꯭ꯂꯣꯛꯁꯨ ꯑꯗꯨꯝ ꯔꯦꯁꯄꯦꯛ ꯇꯧꯖꯔꯤ ꯁꯤꯒꯤꯗꯨꯗ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯁꯤ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯒ 15 ꯃꯤꯅꯠꯇꯁꯨ ꯎꯗ꯭ꯔꯤꯕ ꯁ꯭ꯋꯥꯏꯗ ꯑꯗꯨꯒꯤ ꯔꯤꯇ꯭ꯔꯦꯁ ꯑꯣꯏꯅ ꯆꯪꯉꯦ ꯍꯥꯏꯔꯒꯗꯤ ꯑꯣꯀꯦ ꯗꯦꯠꯁ ꯐꯥꯏꯟ ꯑꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯏꯚꯟ 1 hourꯗꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯎꯗ꯭ꯔꯤ ꯕꯠ 1 hourꯗꯩ ꯆꯥꯎꯈꯠꯄ ꯂꯦꯠꯁꯦ 2 hour ꯍꯥꯏꯔꯣ ꯑꯣꯔꯗꯔ ꯁꯤꯗꯒꯤ ꯀꯥꯔꯦ ꯁꯤ ꯔꯦꯁꯄꯦꯛ ꯇꯧꯕꯅꯦꯕ ꯄ꯭ꯂꯁ 4 hourꯗꯁꯨ ꯀꯩꯝ ꯎꯔꯝꯃꯣꯏꯕ ꯑꯗꯨꯒ ꯏꯟ ꯍꯥꯌꯔ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯂꯦꯠꯁꯦ ꯗꯦꯂꯤ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯀꯩꯀꯥꯗꯁꯨ overall higher time frameꯒꯤꯁꯨ bullish ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯗꯨꯏ ꯃꯔꯛꯇꯨꯗ ꯍꯥꯏꯗꯤ ꯗꯦꯂꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯑꯩꯅ bearish ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯗꯒꯤ ꯉꯁꯤ ꯐꯖꯅ ꯀꯦꯟꯗꯜ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯒ ꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯂꯣꯒꯁꯤ ꯃꯈꯥꯗ ꯕ꯭ꯔꯦꯛ ꯇꯧꯔꯛꯑꯒ ꯐꯖꯅ ꯀꯨꯝꯕ ꯍꯧꯔꯛꯑꯒꯗꯤ ꯑꯩ ꯗꯦꯂꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ bearish ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯔꯦ ꯁꯨꯃꯥꯏꯅꯒ ꯕ꯭ꯔꯦꯛ ꯇꯧꯕ ꯍꯧꯔꯛꯑꯒꯗꯤ ꯑꯣꯀꯦ ꯑꯥꯏ ꯑꯦꯝ bearish ꯍꯥꯏꯕ ꯌꯥꯔꯛꯑꯅꯤ just for this daily time frame ꯑꯗꯨꯏ ꯃꯔꯛꯇꯨꯗ 4 hourꯗ 1 hourꯗ ꯁ꯭ꯋꯥꯏꯒꯤꯗꯨꯗ ꯎꯖꯔꯒ ꯆꯪꯕꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯖꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯗꯁꯨ ꯃꯥ ꯀꯨꯝꯃꯛꯇꯕ ꯅꯠꯇꯦ ꯀꯣ ꯐꯖꯅ ꯀꯨꯝꯃꯛꯑꯦ ꯁꯤꯒꯤꯁꯤꯗ ꯁꯤꯗꯒꯤ ꯑꯃꯨꯛ 4 hourꯗꯗꯤ ꯌꯦꯡꯉꯣ 4 hourꯗꯗꯤ ꯁꯤꯒꯤ ꯂꯣꯁꯦ ꯕ꯭ꯔꯦꯛ ꯇꯧꯔꯤꯅꯦꯕ ꯃꯥꯅꯦ इवन दो मा हौजिकी ओइना 4 hour की सिगी लो से ब्रेक तौजरगसु आई हौजिक सेल चंगुंदे माना पुंगी तार जो थादोकिने कईगिनो डेली टाइम फ्रेम स्टिल बेरिश कंफर्म बेरिश की कंफर्म होइद्री वीकली टाइम फ्रेम द बेरिश की कंफर्म होइद्री दैट्स व्हाई 4 hour दा सु ब्रेक अमा खतंग उदंगाई this could be liquidity sweep in 4 hour aduga side dum kaagi bi yai kaigino magi higher time frame daily and weekly is still bullish karam kanda I sell urak bi yai sidagi amuk swain chalure amuk break tawsale makhada ko adum kanda di okay magi se sell khar lakpa yarani haibagi pot am di leire 4 hour kaigino break anira ure fazana kume and daily time frame da sigi kumai bo poto fazana makhada close tawbra haibagi kine ina sell sang doi tar haidi even I am doing scalping or scalping taw matamda any time frame da changagasu higher time frame na bullish oira higher time frame na bullish oiba aduga scalping da sell changba tawde bai aigi oina tawning ba haragadi weekly bullish daily bullish 4 hour bullish hoi marakta 1 hour gumba kitang bearish oiba yai adudasu bullish ki momentum and 15 minute dasu fajare harakanda haidi from higher time frame to my lower time frame align fazana oire harakanda adu low trade ꯍꯣꯏ aduna if this could be even si mai chakba yai or ina khali se it can do this like this
ꯑꯗꯨꯒꯤ ꯑꯩꯒꯤ ꯁꯤꯒꯤ ꯀꯟꯁꯦꯞ ꯂꯩꯖꯕꯅꯤꯅ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯩꯅ ꯁꯤꯕꯨ ꯉꯥꯏꯔꯒ ꯕꯥꯏ ꯌꯥꯎꯕ꯭ꯔꯥ ꯑꯣꯔ ꯁꯤꯒꯤ ꯂꯣ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯂꯧꯊꯣꯛꯄ ꯉꯥꯏꯔ ꯕꯥꯏ ꯌꯥꯎꯕ꯭ꯔꯥ ꯑꯣꯔ ꯑꯩꯅ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯔꯃꯦꯁꯟꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯐꯪꯉꯛ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯂꯣꯐꯧ ꯂꯥꯛꯄꯗ ꯁꯦꯜ ꯌꯥꯎꯕ꯭ꯔꯥ ꯁ꯭ꯀꯥꯜꯄꯤꯡ ꯑꯣꯏꯅ ꯗꯦꯠꯁ ꯃꯥꯏ ꯆꯣꯏꯁ ꯑꯩꯒꯤ ꯕꯥꯏꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯌꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯒꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯎꯏ ꯑꯣꯔ ꯗꯦꯠꯁ ꯌꯣꯔ ꯆꯣꯏꯁ ꯀꯣ ꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯅꯪ ꯎꯖꯔꯤꯗꯨꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯄ꯭ꯔꯤꯁꯥꯏꯁ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨꯅꯦꯕ ꯑꯦꯟ ꯅꯪꯅ ꯎꯖꯔꯤꯕ ꯁꯦꯠꯑꯞ ꯅꯪꯅ ꯌꯨꯁ ꯇꯧꯔꯤꯕ ꯅꯪꯒꯤ ꯑꯦꯠꯁ ꯅꯪꯒꯤ ꯁꯦꯠꯑꯞ ꯑꯗꯒꯤ ꯅꯪꯅ ꯆꯪꯉꯤꯕ ꯑꯀꯛꯅꯕ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯨꯗ 500 times 1000 times back testing data ꯊꯝꯃꯣꯕ ꯕꯦꯛ ꯇꯦꯁ ꯇꯧꯕ ꯋꯤꯠ ꯁꯦꯝ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯒꯅꯤ ꯑꯗꯨꯗꯁꯨ ꯑꯗꯨꯒꯤꯁꯨ ꯖꯔꯅꯦꯜ ꯏꯒꯅꯤ ꯆꯞ ꯃꯥꯟꯅꯅ ꯂꯥꯏভ ꯃꯥꯔꯀꯦꯠ ꯆꯪꯕꯗꯣ ꯑꯗꯨꯒ ꯑꯗꯨꯒꯤꯗꯣ ꯅꯪ ꯑꯥꯏ ꯇ꯭ꯔꯦꯟ ꯇꯧꯔꯛꯑꯀꯥꯟꯗ ꯅꯉꯣꯟꯗ ꯀꯟꯐꯤꯗꯦꯟꯁ ꯑꯣ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯃꯇꯝ ꯕꯦꯛ ꯇꯦꯁ ꯇꯧꯕꯗꯁꯨ ꯅꯪꯅ ꯑꯣꯡꯂꯤ 15 ꯃꯤꯅꯠ 5 ꯃꯤꯅꯠ ꯈꯛꯇꯪ ꯌꯦꯡꯉ ꯇꯧꯕ ꯅꯠꯇꯕ 2021ꯗ ꯆꯤꯡꯈꯠꯂꯒ ꯅꯪꯅ ꯕꯦꯛ ꯇꯦꯁ ꯇꯧꯔꯦꯕ ꯑꯗꯨꯗꯁꯨ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯄꯣꯁ ꯇꯧꯔ ꯊꯝꯃꯣ ꯔꯤꯄ꯭ꯂꯦꯗꯣ ꯑꯗꯨꯒ ꯋꯤꯛꯂꯤ ꯀꯃꯥꯏꯅ ꯇꯧꯏ ꯗꯦꯂꯤ ꯀꯃꯥꯏꯅ ꯇꯧꯏ 4 ꯑꯋꯔ 1 ꯑꯋꯔ 15 ꯃꯤꯅꯠ ꯑꯦꯟ ꯀꯩ ꯅꯨꯃꯤꯠꯅꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯗ ꯀꯔꯝꯕ ꯄꯣꯏꯟ ꯑꯣꯐ ꯏꯟꯇꯔꯦꯁꯇ ꯔꯤꯌꯦꯛ ꯇꯧꯏ ꯑꯣꯔꯗꯔ ꯕ꯭ꯂꯣꯛ ꯀꯥꯏꯗ ꯂꯩ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯄ ꯂꯥꯏꯚ ꯃꯥꯔꯀꯦꯠꯇ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗ ꯅꯪꯅ ꯆꯪꯅꯤꯡꯉꯤꯕ ꯅꯪꯒꯤ ꯑꯣꯏꯅ ꯂꯟꯗꯟ ꯁꯦꯁꯟꯗꯨꯗ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯅꯤ ꯐꯪꯉꯦ ꯆꯪꯉꯅꯤ ꯐꯪꯗ꯭ꯔꯦ ꯇꯣꯛꯑꯅꯤ ꯂꯣꯁ ꯑꯣꯏꯕ ꯌꯥꯏ ꯗꯦꯠꯁ ꯄꯥꯔꯠ ꯑꯣꯐ ꯗ ꯒꯦꯝ ꯑꯗꯨꯅꯤ ꯕꯦꯛ ꯇꯦꯁ ꯇꯧꯕ ꯍꯥꯏꯁꯦ ꯂꯨꯖꯤꯡ ꯋꯤꯅꯤꯡ ꯂꯣꯏ ꯈꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯇꯞꯇꯣ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯨꯗ ꯇꯥꯗ꯭ꯔꯒꯗꯤ ꯏꯒꯅꯣꯔ ꯇꯧꯕꯤꯔꯅꯤ ꯑꯗꯨꯝ ꯀꯥꯟꯗ ꯐꯣꯃꯣꯁꯨ ꯀꯃꯥꯏꯅ ꯐꯔꯛꯀꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯅꯪꯅ ꯁꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯅꯪꯁꯦ ꯕꯨꯂꯤꯁ ꯑꯣꯏꯅꯤꯡꯉꯦꯕ ꯑꯗꯨꯗ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯀꯥꯔꯒ ꯁꯨꯃꯥꯏꯅ ꯈꯔ ꯀꯨꯝꯃꯛꯑꯝꯃꯒꯗꯤ ꯁ꯭ꯋꯥꯏꯗ ꯕꯥꯏ ꯆꯪꯉꯒ ꯁꯤꯐꯧ ꯂꯧꯕ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯄꯥꯝꯖ ꯇꯥꯔꯒꯁꯨ ꯃꯥꯔꯀꯦꯠꯅꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯔꯝꯗ꯭ꯔꯦꯕ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯦꯟꯈꯠꯈ꯭ꯔꯒ ꯏꯍꯟ ꯍꯜꯂꯛꯇꯕꯤꯗ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯌꯧꯊꯣꯛꯈ꯭ꯔꯦꯕ ꯅꯪ ꯐꯣꯃꯣ ꯆꯥꯗꯣꯏꯅꯤ ꯁꯥꯎꯅꯤꯡꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯖꯩꯗꯨꯁꯨ ꯆꯨꯝꯕ ꯆꯪꯕꯁꯨ ꯅꯪꯍꯧꯗꯕ ꯃꯊꯪꯗꯗꯤ ꯈꯔ ꯃꯥꯜꯂꯛꯑꯗꯤ ꯁ꯭ꯋꯥꯏ ꯆꯪꯁꯤꯜꯂꯒꯦ ꯀꯥꯏ ꯑꯗꯨꯗ ꯍꯦꯟꯅ ꯅꯪ ꯂꯥꯟꯖꯟꯕ ꯍꯧꯔꯛꯑꯅꯦꯕ ꯑꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯅ ꯀꯃꯥꯏꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅꯤ ꯍꯥꯏꯗꯤ ꯑꯣ ꯉꯁꯤ ꯆꯪꯉꯤꯁꯦ ꯉꯁꯤ ꯐꯪꯗ꯭ꯔꯁꯨ ꯐꯔꯦ ꯃꯦ ꯕꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯣꯔ ꯃꯦ ꯕꯤ ꯅꯦꯛꯁ ꯋꯤꯛ ꯑꯗꯨꯝ ꯐꯪꯉꯛꯀꯅꯤ ꯀꯣꯁꯤ ꯅꯪꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯀꯃꯥꯏꯅ ꯉꯥꯏꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯅꯪꯅ ꯁꯦꯇꯞ ꯃꯌꯥꯝ ꯕꯦꯛ ꯇꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯗꯁꯨ ꯑꯗꯨꯃꯥꯏꯅ ꯅꯪꯍꯧꯗꯕ ꯌꯥꯎꯔꯛꯀꯅꯦꯕ ꯅꯪꯍꯧꯗ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯅꯪꯅ ꯕꯦꯛ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯐꯪꯉꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯐꯪꯉꯛꯄ ꯀꯥꯟꯗꯗꯤ ꯅꯪ ꯂꯥꯏভ ꯃꯥꯔꯀꯦꯠꯇꯁꯨ ꯑꯣ ꯉꯁꯤ ꯐꯪꯗ꯭ꯔꯁꯨ ꯃꯦ ꯕꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯣꯔ ꯅꯦꯛꯁ ꯋꯤꯛ ꯁꯣꯏꯗꯅ ꯐꯪꯉꯛꯈꯤꯅꯤꯀꯣ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯀꯟꯐꯤꯗꯦꯟꯁꯇꯣ ꯋꯥꯡꯕ ꯍꯦꯜꯂꯛꯑꯅꯦꯕ ꯕꯦꯛꯇꯦꯁ ꯎꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯣꯏ ꯑꯣꯀꯦ ꯑꯗꯨꯅ ꯀꯩꯝ ꯅꯠꯇꯦ ꯑꯣꯜꯋꯦꯁ ꯍꯥꯌꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯒꯤ ꯀꯟꯐ꯭ꯂꯨꯑꯦꯟꯁꯇ ꯆꯠꯂꯣ ꯅꯪꯒꯤ ꯕꯥꯏꯁꯇꯣ ꯍꯥꯏꯗꯤ 1 ꯑꯋꯔꯗ ꯕꯨꯂꯤꯁ ꯑꯣꯏꯔꯦ ꯕꯠ 3 ꯑꯋꯔ 4 ꯑꯋꯔ ꯗꯦꯂꯤ ꯋꯤꯛꯂꯤꯅ ꯕꯦꯔꯤꯁ ꯑꯣꯏꯇꯥꯔꯒꯗꯤ 1 ꯑꯋꯔꯗ ꯕꯨꯂꯤꯁ ꯑꯣꯏꯔꯦ ꯅꯪ ꯕꯥꯏ ꯌꯦꯡꯒꯅꯨ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯕꯠ ꯌꯦꯡꯒꯅꯨ ꯁꯣꯏꯕꯒꯤ ꯆꯥꯟꯁ ꯋꯥꯡꯉꯦꯕ ꯍꯣꯏ ꯑꯣꯜꯋꯦꯁ ꯍꯥꯌꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯒꯤ ꯕꯥꯏꯁꯇꯨꯃꯗꯤ ꯂꯩꯖꯔꯒꯁꯨ ꯍꯣꯏ ꯃꯔꯛꯇ ꯅꯪꯅ ꯀꯥꯎꯟꯇꯔ ꯇ꯭ꯔꯦꯟ ꯀꯩꯀꯥ ꯆꯪꯍꯧꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯌꯣꯔ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯣꯏ ꯕꯠ ꯌꯥꯔꯤꯈꯩꯗꯤ ꯑꯦꯂꯥꯏꯟ ꯇꯧꯍꯜꯂꯣꯕ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯆꯧꯕꯗꯩꯅ ꯃꯆꯥꯐꯥꯎ ꯇꯣꯞ ꯗꯥꯎꯟ ꯕꯨꯛꯇꯣ ꯑꯗ ꯌꯥꯝ ꯀꯨꯞꯊꯗ꯭ꯔꯁꯨ ꯌꯥꯏ ꯋꯤꯛꯂꯤꯒꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯉꯅꯤ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯏ ꯁꯤꯒꯤ ꯂꯤꯀ꯭ꯋꯤꯗꯤꯇꯤꯐꯥꯎ ꯌꯧꯔꯛꯄ ꯌꯥꯏ ꯑꯗꯒꯤ ꯁꯤ ꯂꯧꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯃ ꯈꯪꯉꯅꯤ ꯗꯦꯜꯂꯤꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯈꯪꯉꯅꯤ ꯗꯦꯜꯂꯤꯁꯦ ꯉꯁꯤ ꯕꯨꯂꯤꯁ ꯑꯣꯏꯕ ꯌꯥꯏ ꯁꯤꯐꯧꯗꯤ ꯂꯥꯛꯄ ꯌꯥꯏ ꯃꯥꯒꯤ ꯔꯦꯟꯖꯁꯦ ꯁꯤꯒꯤ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯑꯣꯔ ꯁꯤꯒꯤ ꯒꯦꯞꯁꯦ ꯃꯦꯜꯂꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯋꯔ ꯑꯣꯐ 3ꯅ ꯁꯨꯃꯥꯏꯅ ꯄꯥꯜꯂꯛꯄ ꯌꯥꯏ 4 ꯑꯋꯔꯗꯗꯤ ꯑꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ 4 ꯑꯋꯔꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄ ꯉꯥꯏꯔꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 4 ꯑꯋꯔꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ 1 ꯑꯋꯔꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯥꯏꯒꯦ 1 ꯑꯋꯔꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯗꯤ ꯑꯩ ꯔꯦꯗꯤ ꯑꯣꯏꯕ ꯌꯥꯔꯦ ꯑꯩꯒꯤ ꯇꯥꯏꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ 15 ꯃꯤꯅꯤꯠꯇ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯆꯪꯉꯒꯦ ꯑꯗꯨꯒ ꯁꯤꯕꯨꯛ ꯂꯧꯔꯒꯦ ꯁꯤꯗ ꯁ꯭ꯇꯣꯞ ꯊꯝꯃꯒꯦ ꯑꯗ ꯊꯣꯛꯂꯛꯑꯦ ꯆꯪꯉꯅꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯆꯪꯉꯔꯣꯏ ꯑꯗꯨꯒꯤ ꯅꯪꯒꯤ ꯂꯟꯗꯟꯗꯨꯗ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯊꯣꯛꯍꯧꯗ꯭ꯔꯦ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯑꯣꯏꯅ ꯊꯣꯛꯆꯜꯂꯛꯑꯦ ꯆꯪꯉꯔꯣꯏ ꯑꯗꯨꯏ ꯇ꯭ꯔꯦꯠ ꯅꯪꯒꯤ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯅꯠꯇꯦꯕ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯔꯤꯛꯁꯇꯨꯃ ꯈꯪꯉꯦꯀꯣ ꯈꯪꯉꯦꯗ
challenge phase 1 की phase 2 की funded की and maximum risk खांगे maximum trade ꯈꯪꯉꯦꯗ okay so hꯧꯖꯤꯛ May ꯌꯧꯗꯉꯥꯏꯔꯤ still 7-8 months ꯂꯩꯔꯤ ꯁꯤꯒꯤꯁꯤꯗ ꯐꯖꯅ ꯑꯗꯨꯝ ꯍꯣꯠꯅꯔꯣ ꯑꯗꯨꯒ 5K ꯗꯒꯤ 10K 25 ꯍꯦꯛꯇ ꯌꯥꯝ ꯂꯥꯝꯖꯜꯂꯨꯒꯤꯅꯨꯀꯣ 5K ꯒꯤ ꯑꯦꯀꯥꯎꯟꯗꯣ ꯄꯥꯁ ꯇꯧꯔꯕ ꯃꯉꯥ ꯍꯥꯟꯅ ꯁꯣꯟꯈꯤꯁꯦ ꯍꯣꯏꯗ ꯑꯗꯨ ꯁꯨꯗ꯭ꯔꯤꯐꯥꯎꯗꯤ ꯅꯪꯒꯤ full focus always on challenge ꯑꯗꯨ ꯁꯨꯔꯛꯑꯀꯥꯟꯗ 10K ꯀꯔꯝ ꯀꯥꯟꯗ ꯆꯠꯅꯤꯗꯣ ꯑꯩꯒ ꯑꯃꯨꯛ ꯄ꯭ꯂꯥꯅꯤꯡ ꯇꯧꯁꯦ ꯍꯣꯏꯗ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯖꯝ ꯇꯧꯕꯤꯗꯣ 5Kꯒꯤ ꯍꯣꯏ 5Kꯒꯤ 10Kꯒꯤ ꯃꯃꯥꯡ ꯂꯩꯈꯤꯕꯁꯤꯡꯗꯣ ꯄꯦꯌꯥꯎꯇꯩ ꯑꯗꯨꯗꯣ ꯄꯥꯁ ꯑꯃ ꯇꯧ ꯉꯝꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯠ ꯅꯪ ꯂꯔꯅꯤꯡꯗꯤ ꯐꯪꯉꯛꯄ ꯅꯠꯇ꯭ꯔꯣ ꯐꯪꯉꯦꯗ ꯑꯗꯨꯗꯩ ꯑꯗꯨꯒꯤ ꯁꯦꯝꯕ ꯂꯔꯅꯤꯡꯗꯣ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯑꯗꯨꯒ 10K ꯄꯥꯏꯔꯨꯒꯤꯅꯨ ꯖꯁ 5K ꯑꯦꯀꯥꯎꯟ ꯃꯉꯥ ꯍꯥꯟꯅ ꯁꯣꯟꯕ ꯅꯪ ꯍꯧꯖꯤꯛ ꯑꯦꯀꯥꯎꯟ ꯑꯃꯗꯨꯗꯒꯤ 200 250 ꯂꯥꯛꯏꯗꯣ ꯖꯁ 5K ꯅꯦꯅ ꯏꯒꯅꯣꯔ ꯇꯧꯒꯅꯨꯕ ꯑꯦꯀꯥꯎꯟ ꯃꯉꯥ ꯁꯨꯔꯛꯑꯗꯤ ꯊꯥ ꯑꯃꯗ 1000 ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯣ or 14 days 1000 lakh ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏꯑꯕ ꯑꯗꯨꯗꯣ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯇꯧꯔꯛꯑꯒꯗꯤ ꯑꯣꯀꯦ ꯅꯪ 4000 5000 ꯗꯣꯂꯔ ꯂꯩꯔꯛꯑꯒꯗꯤ ꯍꯦꯛꯇ 50K ꯆꯣꯡꯗꯧ ꯅꯠꯇꯦꯕ or 100K ꯂꯩꯕ ꯌꯥꯔꯦꯅ ꯍꯦꯛꯇ ꯆꯣꯡꯗꯧ ꯅꯠꯇꯦꯕ next step 10K ꯗ ꯑꯃꯨꯛ ꯍꯧꯔꯛꯀꯗꯕꯅꯦꯕ or 15K ꯀꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯥꯒꯠꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯔꯣꯇꯦꯁꯟ ꯆꯠꯅꯕ ꯄꯩꯁꯥ ꯂꯩꯇꯕ ꯌꯥꯗꯦꯕ ꯑꯣꯀꯦ ꯅꯪ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ 10 10 ꯐ꯭ꯔꯤꯗ ꯂꯩꯔꯦ ꯑꯦꯀꯥꯎꯟ ꯂꯩꯅꯕ ꯍꯥꯏꯔꯒꯗꯤ ꯑꯣꯀꯦ ꯅꯪ ꯀꯩꯗꯧꯕꯩ 5K ꯇꯧꯗꯣꯏꯅꯣ 50K ꯇꯧ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯤꯗꯅꯀꯣ ꯇꯞ ꯇꯞꯅ ꯁꯥꯒꯠꯁꯦꯕ ꯑꯦꯀꯥꯎꯟ ꯄꯣꯛ ꯂꯥꯎ ꯆꯥꯎꯈꯠꯀꯅꯨ ꯍꯣꯏꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯣꯠꯅꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯂꯩꯔꯦ ꯂꯨꯄꯥ ꯂꯥꯛ ꯑꯃꯁꯤꯅ 100K ꯒꯤ ꯑꯩ ꯑꯦꯀꯥꯎꯟ ꯆꯥꯎꯅ ꯄꯥꯏꯅꯤꯡꯉꯤꯅꯦ ꯄꯦ ꯑꯥꯎꯠ ꯆꯥꯎꯅ ꯂꯧꯅꯤꯡꯉꯤꯅꯦꯅ 100K ꯒꯤ ꯑꯦꯀꯥꯎꯟ ꯑꯅꯤ ꯂꯩꯕꯗꯨꯗ ꯅꯪ 10K ꯒꯤ ꯑꯦꯀꯥꯎꯟ 30 ꯂꯩꯕꯒ ꯀꯔꯝꯕꯅ ꯇꯣꯡꯖꯩ ꯈꯪꯕ꯭ꯔꯥ 100K ꯒꯤ ꯑꯦꯀꯥꯎꯟ ꯑꯅꯤꯗꯨꯗꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯣꯔ ꯑꯃ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯕꯅꯤ ꯅꯪ ꯑꯗꯨꯅ ꯀꯩꯅꯣ ꯄ꯭ꯔꯣꯐꯤꯠ ꯆꯠꯂꯛꯄ ꯃꯇꯝꯗ ꯅꯪ 500,000 ꯌꯧꯁꯜꯂꯛꯄꯗ ꯅꯪ ꯗꯔ ꯅꯤꯛꯀꯅꯦꯕ ꯖꯁ 1% ꯐꯥꯎ ꯌꯧꯗ꯭ꯔꯤꯕ ꯄꯣꯠꯇꯨꯗ ꯉꯝꯃꯣꯏꯕ ꯀꯩꯁꯨ ꯑꯗꯨꯕꯨ 10K ꯒꯤ ꯑꯦꯀꯥꯎꯟꯗꯨꯗꯤ 10-30 ꯂꯩꯕ ꯌꯥꯏꯕ ꯂꯥꯛ ꯑꯃꯗꯨꯅ ꯑꯗꯨꯗ 30ꯗꯨꯒꯤ ꯃꯅꯨꯡꯗ 15 ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯣ 5 ꯈꯛ ꯄꯥꯁ ꯇꯧꯔꯦꯕ 5ꯗꯨꯗ ꯅꯪ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ 150 100 ꯑꯗꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ 1000ꯗꯤ ꯌꯥꯝ ꯂꯥꯏꯅ ꯌꯧꯋꯦꯕ ꯅꯉꯣꯟꯗ ꯀꯤꯁꯨ ꯀꯤꯔꯛꯑꯣꯏꯕ ꯄ꯭ꯂꯁ ꯅꯪꯅ ꯌꯦꯡꯕ ꯉꯝꯃꯤꯕ ꯅꯪꯅ ꯍꯦꯟꯗꯜ ꯇꯧꯔꯤꯕ ꯑꯦꯀꯥꯎꯟ ꯑꯃꯅꯦꯕ ꯑꯗꯨꯅ ꯍꯦꯟꯅ ꯇꯣꯡꯖꯕ ꯑꯃ ꯂꯥꯛꯑꯦ ꯑꯆꯧꯕ ꯑꯦꯀꯥꯎꯟ ꯄꯥꯏꯔꯒ ꯍꯦꯛꯇ ꯄꯦꯌꯥꯎ ꯆꯥꯎꯅ ꯂꯧꯊꯣꯛꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯩ ꯍꯥꯟꯅ 100K ꯄꯥꯏꯔꯝꯃꯦ 50K ꯄꯥꯏꯔꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯦ 15K 25K ꯗꯅꯦꯕ ꯑꯩ ꯑꯃꯨꯛ ꯊꯠꯂꯤꯁꯦ इवन पॉसिबल 10K ꯁꯨ ꯄꯥꯏꯒꯦ ꯈꯜꯂꯤꯕ ꯑꯩ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯂꯩꯔꯕ 50K ꯑꯍꯨꯝ ꯃꯔꯤ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ 10K ꯒꯤ ꯑꯦꯀꯥꯎꯟ 10 ꯂꯩꯔꯛꯀꯅꯤ 100Kꯗꯤ ꯌꯥꯝ ꯇꯣꯡꯉꯥꯜꯂꯦꯕ ꯃꯥꯏ ꯑꯦꯄ꯭ꯔꯣꯆ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯆꯠꯄꯅꯤꯅ ꯍꯣꯏ ꯑꯗꯒꯤ ꯐꯦꯜ ꯑꯣꯏꯕꯁꯦ ꯑꯦꯀꯥꯎꯟ ꯑꯃꯅꯤ ꯈꯛ ꯄꯥꯏꯕꯗꯨꯗꯗꯤ ꯑꯩ ꯁꯤ ꯄꯥꯁ ꯇꯧꯗ ꯌꯥꯗꯦ ꯁꯤ ꯄꯥꯁ ꯇꯧꯍꯧꯗ꯭ꯔꯗꯤ ꯃꯌꯥꯝ ꯈꯜꯂꯛꯀꯗꯣꯏꯅꯦꯕ ꯄ꯭ꯂꯁ ꯃꯥꯡꯕꯗꯁꯨ ꯑꯦꯀꯥꯎꯟ ꯆꯥꯎꯕꯅꯤꯅ ꯄꯩꯁꯥꯗꯣ ꯆꯥꯎꯅ ꯃꯥꯡꯉꯤ ꯁꯣꯝꯗꯗꯤ ꯂꯥꯛ ꯑꯃꯗꯨꯅ ꯑꯦꯀꯥꯎꯟ 10-15 ꯂꯩꯔꯛꯑꯕꯅꯤꯅ ꯅꯉꯣꯟꯗ ꯐ꯭ꯔꯤꯂꯤ ꯇ꯭ꯔꯦड ꯇꯧꯔꯛꯑꯅꯤ ꯑꯦꯀꯥꯎꯟ ꯑꯃ ꯃꯥꯡꯕꯗ ꯂꯨꯄꯥ 3,000 ꯃꯥꯡꯕꯁꯤ ꯅꯉꯣꯟꯗ ꯀꯩꯝ ꯈꯜꯂꯛꯑꯔꯣꯏꯕ ꯍꯥꯏꯗꯤ ꯏꯃꯣꯁꯟꯗꯣ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕ ꯄ꯭ꯂꯁ ꯑꯦꯀꯥꯎꯟ ꯅꯉꯣꯟꯗ ꯆꯥꯟꯁ ꯃꯌꯥꯝ ꯑꯃ ꯄꯤꯗꯅ ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯄꯦ ꯑꯥꯎꯠ ꯄꯥꯝꯃꯒ ꯐꯪꯗꯕꯤ ꯃꯥꯡꯉ ꯂꯣꯏꯁꯟꯗꯧ ꯁꯔꯨꯛ ꯍꯥꯏꯗꯤ ꯑꯩ 5 lakhs 10 lakhs ꯄꯦ ꯑꯥꯎꯠ ꯄꯥꯝꯃꯒ ꯐꯪꯁꯨ ꯐꯪꯗꯕꯤꯗ ꯄ꯭ꯂꯁ ꯃꯥꯏꯅꯁꯁꯨ ꯆꯠꯂ ꯂꯣꯏꯁꯟꯗꯧ ꯁꯔꯨꯛ ꯂꯨꯄꯥ 30,000 ꯁꯣꯏꯗꯕꯤ ꯐꯪꯍꯧꯕꯅ ꯐꯩꯌꯦꯕ ꯑꯗꯨꯅ ꯍꯦꯟꯅ ꯇꯣꯡꯖꯔꯦꯕ ꯑꯣꯀꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯏꯟ ꯁꯦꯠ ꯐꯖꯅ ꯋꯔꯛ ꯇꯧꯔꯣ ꯕ꯭ꯔꯤꯗꯤꯡ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯣ ꯈꯪꯗ꯭ꯔꯒꯗꯤ ꯀ꯭ꯂꯥꯁꯇ ꯍꯪꯉꯛꯑꯣ ꯑꯃꯨꯛꯀ ꯕ꯭ꯔꯤꯗꯤꯡ ꯑꯦꯛꯁꯔꯁꯥꯏꯁ ꯀꯝꯄꯜꯁꯔꯤ ꯇꯨ ꯗꯨ ꯂꯤꯁ ꯄꯤꯔꯤꯗꯨꯃ 100% ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯐꯣꯀꯁꯁꯦ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯇꯨ ꯗꯨ ꯂꯤꯁ ꯐꯖꯅ ꯇꯧ ꯁꯦꯀꯦꯟꯗ ꯑꯦꯀꯥꯎꯟꯗ ꯍꯥꯏꯔꯒꯅ ꯆꯦꯂꯦꯟꯖ ꯄꯥꯁ ꯇꯧꯕ ꯂꯣꯏꯔꯦ ꯃꯥꯁꯇꯔꯒꯤ ꯈꯟꯒꯅꯨ ꯅꯤꯡꯖꯪ ꯆꯪꯉꯨ ꯃꯥꯁꯇꯔꯗꯤ ꯌꯥꯝ ꯄꯤꯛꯅ
ꯍꯣꯏꯗ week amada amutanga changa loisalasu ya even profit or loss kaisu kaide aduga to do list fazan tawro nangi priority fazan piro dreams and goals iba adagi affirmation iba trade house ki class live class fazan yawro adagi recorded video repeatedly housing so adum yengba kaw adum repeatedly yengani practice tawrani back test amuk tawrani practice tawrani journal amuk tawgani like nangi business ko hadi it can expansion mayam taw expansion mayam taw yai hadi 5 years down the line next 10 year do ꯎ ꯍꯥꯏꯕꯅꯤꯗ ꯀꯩꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯪ ꯆꯍꯤ ꯑꯅꯤ ꯐꯥꯗ꯭ꯔꯤ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯛꯏꯁꯦ ꯄꯨꯔꯥ ꯖꯤꯔꯣꯗꯩ ꯍꯧꯔꯛꯏꯅꯤ ꯃꯔꯛꯇ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯂꯣꯁ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯏꯅꯤ ꯀꯣ ꯑꯗꯒꯤ ꯂꯥꯏꯅ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦ ꯅꯪꯅ ꯍꯦꯟꯅꯁꯨ ꯈꯪꯉꯝꯃꯅꯤ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯑꯃꯨꯛ ꯅꯦꯛꯁ ꯆꯍꯤ ꯑꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪ ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯒꯤ ꯍꯦꯟꯅ ꯑꯥꯏ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯒꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯂꯦꯠꯁꯦ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯔꯣꯒꯦꯀꯣ ꯑꯦꯚꯔꯦꯖꯇ 3,000 $4,000 per month is very very easy very easy ꯍꯥꯏꯗꯤ achievable ꯑꯣꯏꯌꯦ 50K account ꯑꯍꯨꯝ ꯃꯔꯤ ꯄꯥꯏꯕꯗ 100K account ꯑꯃꯅꯤ ꯄꯥꯏꯕꯗ just 2 to 3% ꯑꯗꯨ ꯈꯛꯇꯅꯦ ꯄꯥꯔꯤꯁꯦ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯍꯨꯝ ꯃꯔꯤꯅꯤꯗꯅ ꯍꯧꯖꯤꯛꯇꯒꯤ ꯆꯍꯤ ꯑꯅꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯍꯥꯏꯔꯤꯁꯦ and ꯑꯗꯨꯒꯤ ꯑꯃꯨꯛ next 2 yearsꯇꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ and what about 5 years ꯑꯗꯨꯅꯦꯕ more experience more gaining knowledge ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯥꯛꯀ compounding ꯆꯠꯀꯗꯣꯏꯅꯦꯕ ꯑꯗꯨ ꯎꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯑꯅꯧꯕ ꯑꯃ ꯁꯣꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯂꯔꯅꯤꯡꯅꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯤ ꯅꯪ ꯂꯔꯟ ꯇꯧꯅꯕ ꯑꯗꯨꯒ ꯍꯥꯟꯅ ꯁꯣꯏꯈꯤꯕ ꯑꯃꯗꯤ ꯔꯤꯄꯤꯠ ꯇꯧꯍꯟꯗꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯑꯦꯁ ꯑꯦ ꯇ꯭ꯔꯦꯗꯔ ꯑꯗꯨꯒ ꯖꯔꯅꯦꯜ ꯑꯗꯨꯝ ꯇꯧꯕ ꯖꯔꯅꯦꯜ ꯌꯦꯡꯕ ꯁꯥꯟꯅꯕ ꯄꯥꯕ ꯁꯥꯟꯅꯕ ꯑꯦꯚ꯭ꯔꯤꯊꯤꯡꯁꯤꯗ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯤ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯅꯪ ꯃꯃꯥꯡꯗꯁꯨ 1-on-1 ꯇꯧꯈꯤꯕ ꯃꯇꯝꯗ ꯅꯪ ꯄꯦꯌꯥꯎꯠ ꯑꯝꯇ ꯂꯧꯗ꯭ꯔꯤ ꯑꯗꯨꯝ ꯀꯥꯟꯗ ꯂꯧꯗ꯭ꯔꯤꯗ ꯊꯥ ꯑꯍꯨꯝ ꯃꯃꯥꯡꯗꯔ ꯃꯥꯅꯦꯗ ꯊꯥ ꯑꯍꯨꯝ ꯗꯤꯁꯦꯝꯕꯔꯗ ꯑꯣꯏꯔꯝꯅꯤꯗ ꯑꯣ ꯖꯅꯋꯥꯔꯤ ꯑꯗꯨ ꯊꯥ ꯃꯔꯤꯃꯨꯛ ꯃꯃꯥꯡꯗ 1-on-1 ꯄ꯭ꯂꯥꯅꯤꯡ ꯇꯧꯈꯤꯕꯗꯣ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯥꯅꯦꯗ ꯑꯗꯣ after 4 months already $700 withdrawnꯦꯕ maybe in next 4 to 5 months ꯑꯃꯨꯛꯀ ꯇꯧꯔꯛꯈꯤꯕ ꯌꯥꯏ 1-on-1 ꯄ꯭ꯂꯥꯅꯤꯡꯁꯦ ꯑꯗꯨꯝ ꯀꯥꯟꯗꯗꯤ you can reach $5,000 $10,000 payout ꯁ꯭ꯇꯦꯞꯇꯣ ꯈꯪ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯛ ꯂꯥꯎ ꯆꯣꯡꯗꯧ ꯅꯠꯇꯦꯕ ꯑꯦꯟ ꯅꯪꯅ ꯑꯗꯨ ꯔꯤꯖꯜ ꯎꯕ ꯍꯧꯔꯛꯏꯁꯦ ꯀꯩꯅꯣ ꯍꯦꯛꯇ ꯊꯥ ꯑꯃꯅꯤꯗ ꯎꯕ꯭ꯔꯅꯦ ꯅꯪ ꯂꯔꯅꯤꯡ ꯇꯧꯔꯛꯑꯦ ꯇ꯭ꯔꯦꯗ ꯍꯥꯎꯁ ꯌꯥꯎꯔꯛꯑꯦ ꯃꯦꯟꯇꯦꯜꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯦꯟꯁ ꯇꯥꯔꯦ ꯆꯍꯤ ꯑꯅꯤ ꯐꯥꯔꯛꯄꯗꯤꯅꯦꯕ ꯍꯧꯖꯤꯛ ꯁꯤꯐꯧꯗ ꯊꯨꯃꯜꯂꯕꯅꯦꯅ ꯂꯧꯋꯦꯕ ꯑꯩꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯖꯔꯅꯤꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯉꯣꯟꯗ ꯒꯥꯏꯗꯦꯟꯁ ꯆꯨꯝꯃꯛꯇꯕꯩꯅꯤꯀꯣ ꯕꯠ ꯑꯩꯒꯤ ꯖꯔꯅꯤꯗ ꯆꯍꯤ ꯃꯔꯤ ꯍꯦꯟꯅ ꯆꯪꯕ ꯄꯣꯠꯅꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ 50% ꯀꯛꯊꯔꯛꯏꯅꯦꯕ ꯑꯗꯨꯅ ꯅꯪꯅ ꯈꯪꯖꯔꯤ ꯄꯣꯠꯇꯣ ꯑꯟꯗꯔꯁꯇꯤꯃꯦꯠ ꯇꯧꯒꯅꯨ ꯍꯦꯛꯇ ꯅꯪꯅ ꯂꯥꯜꯂꯒ ꯃꯤꯅ ꯍꯦꯛꯇ ꯆꯨꯝꯕ ꯅꯠꯇꯦ ꯑꯣꯔ ꯏꯚꯟ ꯑꯩꯅ ꯇꯥꯛꯑꯒꯁꯨ ꯅꯪꯅ ꯎꯖꯔꯤꯗꯣ ꯑꯗꯨꯝ ꯆꯨꯝꯃꯛꯄꯅꯦ ꯑꯩꯅ ꯎꯖꯔꯤꯁꯦ ꯑꯗꯨꯝ ꯆꯨꯝꯃꯛꯄꯅꯦ ꯑꯩꯅ ꯕꯥꯏ ꯆꯪꯉꯣꯅ ꯅꯪ ꯁꯦꯜ ꯄꯥꯝꯖꯕꯗꯣ ꯅꯪꯅ ꯕꯥꯏ ꯆꯪꯉꯛꯇꯧ ꯅꯠꯇꯦꯕ ꯏꯠꯁ ꯌꯣꯔ ꯑꯣꯟ ꯚ꯭ꯌꯨ ꯅꯪꯅ ꯈꯪꯖꯔꯤꯗꯨꯒꯤ ꯑꯣꯟ ꯚ꯭ꯌꯨꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯣꯀꯦ ꯅꯥꯏꯁ ꯁꯣ ꯑꯗꯨꯒꯤ ꯑꯞꯗꯦꯠꯇꯨꯃ ꯇꯧꯔꯁꯦ ꯑꯗꯨꯒ ꯑꯒꯦꯟ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯅꯪ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯄꯦꯌꯥꯎꯠ ꯂꯧꯊꯣꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯣꯃꯦꯟꯇꯝꯗꯨꯗ ꯆꯠꯅꯕꯗꯤ ꯍꯣꯠꯅꯁꯦ ꯕꯠ ꯑꯦꯚ꯭ꯔꯤ ꯃꯟꯠꯀꯤ ꯄꯦꯌꯥꯎꯠ ꯄꯥꯝꯕ ꯃꯊꯪ ꯄꯦꯌꯥꯎꯠꯇꯨ ꯁꯨꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯤꯗꯨꯗ ꯐꯣꯀꯁ ꯇꯧꯒꯅꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯣ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇ꯭ꯔꯦꯗ ꯋꯤꯠ ꯄ꯭ꯔꯣꯄꯔ ꯇ꯭ꯔꯦꯗꯤꯡ ꯄ꯭ꯂꯥꯟ ꯋꯤꯠ ꯄ꯭ꯔꯣꯄꯔ ꯔꯤस्क ꯃꯦꯅꯦꯖꯃꯦꯟ ꯋꯤꯠ ꯄ꯭ꯔꯣꯄꯔ ꯑꯦꯄ꯭ꯔꯣꯆ ꯑꯗꯨꯗ ꯇꯧꯔ ꯂꯣꯏꯔꯦ ꯂꯨꯖꯤꯡ ꯋꯤꯅꯤꯡ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯍꯣꯏ ꯍꯥꯟꯅꯗꯤ ꯗꯔꯀꯥꯔ ꯇꯥꯅꯤ ꯑꯦꯁ ꯑꯦ ꯕꯤꯒꯤꯅꯔ ꯑꯗꯨ ꯉꯝꯅꯗꯕꯩꯅꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯀꯃꯥꯏꯅ ꯑꯣꯚꯔꯀꯝ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏꯛ ꯑꯩꯈꯣꯏ ꯇ꯭ꯔꯦꯗ ꯍꯥꯎꯁꯀꯤ ꯀ꯭ꯂꯥꯁꯇꯁꯨ ꯂꯣꯏꯅꯈꯤꯅꯤ ꯑꯗꯒꯤ ꯅꯪꯒ ꯑꯩꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯤꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯈꯤꯁꯦ ꯍꯣꯏꯗ ꯑꯣꯀꯦ ꯑꯗꯣ ꯍꯟꯗꯛ 2026ꯀꯤ ꯖꯅꯋꯥꯔꯤꯗꯒꯤꯅ ꯍꯧꯖꯤꯛꯐꯥꯎꯁꯤꯗ ꯖꯁ 4 to 5 ꯃꯟꯠꯁꯤꯗ ꯅꯪ ꯀꯩꯀꯩ ꯆꯦꯟꯖ ꯂꯩꯅ ꯈꯟꯖꯩ ꯅꯁꯥꯒꯤ ꯑꯣꯏꯅ ꯄꯔꯁꯅꯦꯜꯂꯤ ꯄ꯭ꯂꯁ ꯇ꯭ꯔꯦꯗꯤꯡꯒꯤꯗꯁꯨ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯂꯩꯌꯦꯗ ꯃꯥꯏꯟꯁꯦꯠꯇ ꯎꯝ ꯃꯥꯏꯟꯁꯦꯠꯇ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯧꯗꯕ ꯎꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯊꯣꯛꯂꯛꯏ ꯄꯣꯠꯇꯣ ꯐꯦꯁ ꯇꯧꯕ ꯎꯝ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯇ꯭ꯔꯦꯗꯤꯡꯗꯒꯤ ꯇꯝꯃꯦ ꯇ꯭ꯔꯦꯗꯤꯡꯗꯒꯤ ꯑꯗꯨꯝ ꯑꯩ ꯑꯥꯎꯠꯁꯥꯏꯗꯠꯇ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯎꯝ ꯑꯗꯒꯤ ꯃꯣꯇꯤꯚꯦꯁꯟ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯎꯝ ꯑꯩꯉꯣꯟꯗ ꯑꯣꯀꯦ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯇ꯭ꯔꯦꯗꯤꯡꯁꯦ ꯉꯔꯥꯡ
ꯍꯞꯇꯥ ꯑꯃꯁꯦ ꯂꯣ ꯆꯠꯂ ꯂꯥꯛꯑꯦ ꯑꯩ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯦꯞꯇꯣꯞꯁꯦ ꯍꯥꯡꯗꯣꯛꯑ ꯇꯧꯋꯦ ꯎꯝ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯧꯋꯦ ꯎꯝ ꯁꯤꯒꯤ ꯄꯣꯠꯁꯦ ꯇ꯭ꯔꯦꯗꯤꯡꯗꯒꯤ ꯇꯝꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩ ꯂꯥꯏꯐꯇꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯝ ꯑꯣꯀꯦ ꯅꯥꯏꯁ ꯑꯗꯣ ꯍꯦꯟꯅ ꯂꯔꯅꯤꯡ ꯇꯧꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯟꯅ ꯍꯣꯠꯅꯕꯗꯨꯗꯒꯤ ꯀꯣ ꯇ꯭ꯔꯦꯠ ꯍꯥꯎꯁ ꯍꯥꯟꯅ ꯌꯥꯎꯕꯗꯣ ꯍꯣꯠꯅꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯅꯦꯕ ꯍꯥꯏꯗꯤ ꯌꯨ ꯑꯥꯔ ꯑꯣꯜꯃꯣꯁ ꯅꯪ 50% ꯖꯔꯅꯤꯁꯦ 50% ꯍꯦꯟꯅ ꯂꯥꯛꯁꯟꯕ ꯍꯧꯔꯛꯑꯕꯅꯦꯕ ꯍꯧꯖꯤꯛ ꯍꯦꯟꯅ ꯍꯣꯠꯅꯁꯜꯂꯣ ꯑꯗꯨꯒ ꯅꯪꯅ ꯍꯣꯠꯅꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯅꯪꯅ ꯄꯤꯔꯤꯕ ꯏꯟꯄꯨꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅꯕ ꯑꯥꯎꯠꯄꯨꯠ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯥꯎꯟꯁ ꯀꯥꯎꯒꯅꯨ ꯍꯥꯏꯗꯤ ꯅꯪꯅ ꯄꯨꯡ 5 ꯇꯨꯝꯃꯦ ꯄꯨꯡ 10 ꯇꯨꯝꯃꯦ ꯄꯦꯖ ꯑꯃꯇꯪ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯄꯦꯖ 5 ꯄꯥꯔꯦ ꯑꯣꯔ ꯁꯨꯡꯄꯥ ꯄꯥꯗ꯭ꯔꯦ ꯅꯪꯅ ꯕꯦꯛ ꯇꯦꯁ 4 ꯈꯛ ꯇꯧꯔꯦ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦ ꯑꯣꯔ ꯃꯌꯥꯝ ꯇꯧꯔꯦ ꯑꯗꯨꯒ ꯆꯥꯅꯕ ꯔꯤꯖꯜꯠ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯪꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯦꯚ꯭ꯔꯤ ꯁꯦꯀꯦꯟꯗ ꯑꯦꯚ꯭ꯔꯤꯊꯤꯡ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯔꯤꯖꯜꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯥꯎꯟ ꯇꯧꯔꯛꯀꯅꯤꯀꯣ ꯁꯤꯒ ꯆꯥꯅꯕ ꯔꯤꯖꯜꯠ ꯊꯣꯛꯂꯛꯀꯅꯤꯀꯣ ꯅꯤꯡꯁꯤꯡꯉꯣ ꯑꯣꯀꯦ ꯅꯥꯏꯁ ꯁꯤ ꯌꯨ ꯑꯒꯦꯟ ꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ ꯅꯪ ꯍꯟꯖꯤꯜꯂꯒꯁꯨ ꯑꯃꯨꯛ ꯌꯦꯡꯖꯔꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯏꯝꯄ꯭ꯔꯨቭ ꯇꯧꯁꯤꯒꯦꯗꯣ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ ꯅꯦꯛꯁ ꯄ꯭ꯂꯥꯅꯤꯡꯗ ꯍꯣꯏꯗ ꯀꯣ ꯊꯦꯡꯛ ꯌꯨ